ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯣꯡ ꯊꯤꯟꯕꯤ ꯚꯨꯠ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯊꯣꯡ ꯊꯤꯟꯕꯤ ꯚꯨꯠ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯐꯖꯔꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯃꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡ ꯑꯗꯣ ꯌꯦꯡꯂꯗꯨꯅ ꯕꯤꯃꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯣꯡꯂꯤ꯫ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯑꯁꯨꯛ ꯐꯖꯕ ꯂꯝꯗꯝ ꯑꯃꯗ ꯑꯩꯍꯥꯛꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄꯣꯁꯇꯤꯡ ꯂꯥꯛꯂꯤꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯕꯤꯃꯣꯜꯗ "ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯈꯨꯡꯒꯪꯒꯤ ꯃꯤ ꯃꯥꯟꯗꯦ, ꯃꯤꯅꯧ ꯃꯥꯜꯂꯤꯅꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯃꯣꯜꯅ "ꯍꯣꯏ ꯃꯥꯅꯤ ꯇꯥꯗ, ꯑꯩꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕ ꯂꯥꯛꯆꯔꯤꯕꯅꯤ"꯫ "ꯑꯣ, ꯑꯣꯖꯥꯅꯤ ꯍꯥꯏꯕ? ꯐꯔꯦꯗ ꯏꯕꯨꯡꯉꯣ, ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯃꯁꯤꯡ ꯌꯥꯝꯅ ꯋꯥꯠꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯣ, ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕ꯭ꯔꯣ"? "ꯍꯣꯏ ꯇꯥꯗ, ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯕ ꯇꯥꯔꯤ꯫ ꯂꯩꯐꯝ ꯆꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯤꯟꯈ꯭ꯔꯕꯅꯤ"꯫ "ꯑꯣ, ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯌꯨꯝ ꯚꯔꯥ ꯁꯥꯟꯕꯁꯨ ꯂꯩꯇꯦ꯫ ꯀꯔꯥꯏꯗ ꯁꯤꯜꯂꯤꯕꯅꯣꯅꯦ? ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯇꯥꯛꯎ, ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦ"꯫ "ꯑꯩꯁꯨ ꯃꯗꯨꯃꯛꯇꯤ ꯈꯪꯗ꯭ꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯤꯕꯁꯤ ꯁ꯭ꯀꯨꯜꯗꯅꯤ꯫ ꯁ꯭ꯀꯨꯜꯗꯨ ꯍꯦꯛ ꯌꯧꯕꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯆꯧꯀꯤꯗꯥꯔ ꯈꯣꯏꯃꯨꯅ ꯄꯨꯝꯅꯃꯛ ꯁꯤꯜꯂꯝꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯛꯂꯛꯄ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯀꯗꯥꯏꯗ ꯑꯍꯤꯡ ꯂꯦꯛꯀꯗꯕꯅꯣ, ꯀꯗꯥꯏꯗ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤ"꯫ "ꯑꯣ, ꯍꯣꯏ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯈꯨꯡꯒꯪꯁꯤ ꯅꯣꯏꯒꯤ ꯀꯥꯞꯅ ꯈꯣꯠꯅꯕ ꯍꯥꯟꯅ ꯁꯨꯅꯕ ꯕꯟ ꯅꯨꯡꯒꯥꯏꯗꯨꯗꯤ ꯇꯧꯔꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯂꯥꯏ ꯇꯤꯟꯗꯤ ꯈꯔ ꯃꯔꯥꯡ ꯀꯥꯏꯕꯅꯤ, ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ"꯫ "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯥꯗ, ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯖꯔꯒ ꯌꯥꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ ꯍꯥꯏꯔꯤꯕ"꯫ "ꯑꯣ, ꯅꯪꯁꯨ ꯂꯥꯏ ꯊꯥꯖꯗꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯔꯥ? ꯐꯩ꯫ ꯂꯥꯏ ꯊꯥꯖꯗꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤꯕꯀꯣ ꯄꯨꯟꯁꯤ ꯁꯥꯡꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯣꯏꯃꯨꯅ ꯂꯦꯞꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯃꯣꯜꯅ ꯒꯥꯔꯤ ꯃꯄꯨ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯃꯟꯅꯕ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯣ ꯈꯣꯏꯃꯨꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯃꯣꯜꯅ ꯒꯥꯔꯤ ꯑꯗꯨꯗ ꯒꯥꯔꯤ ꯚꯔꯥ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯥꯔꯤ ꯑꯗꯣ ꯊꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ "ꯑꯁ ꯇꯥ ꯈꯣꯏꯃꯨ, ꯅꯣꯏꯒꯤ ꯂꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯗ"꯫ "ꯐꯖꯕꯅꯤ ꯏꯕꯨꯡꯉꯣ, ꯑꯗꯨꯅꯕꯨ ꯈꯨꯡꯒꯪ ꯍꯥꯏꯔꯦꯗꯅ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ, ꯑꯁꯦꯡꯕ ꯐꯖꯕ ꯄꯨꯝꯅꯃꯛ ꯁꯤꯗ ꯂꯣꯏꯅꯃꯛ ꯐꯪꯂꯤꯕꯅꯤ꯫ ꯅꯣꯏ ꯑꯥꯗꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯣꯉꯥ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯁꯨ ꯐꯪꯗꯦ꯫ ꯑꯗꯨꯅꯗꯤ ꯀꯔꯥꯏꯗꯒꯤ ꯃꯤꯁꯤꯡꯗꯣ ꯇꯤꯡ ꯂꯥꯎꯅ ꯀꯜꯂꯒꯅꯤ꯫ ꯃꯁꯛ ꯃꯇꯧꯕꯨꯗꯤ ꯂꯣꯏꯅ ꯐꯖꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯅꯨꯡꯒꯤ ꯏꯟꯗ꯭ꯔꯤꯗꯗꯤ ꯑꯩꯈꯣꯏꯅ ꯐꯖꯕ ꯍꯦꯜꯂꯛꯀꯅꯤꯀꯣ꯫ ꯈꯪꯗ꯭ꯔꯦ ꯇꯥ ꯈꯣꯏꯃꯨ, ꯑꯩꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯨꯝ ꯍꯣꯡꯊꯔꯒ ꯂꯩꯔꯁꯤꯔ ꯈꯪꯗꯦꯗ"꯫ "ꯅꯪꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯅꯤꯡꯕ ꯄꯣꯛꯂꯤꯕꯣꯏꯔꯦ"? "ꯀꯔꯤꯅꯣꯅꯦ ꯇꯥ ꯈꯣꯏꯃꯨ, ꯑꯩꯁꯨ ꯊꯥꯏꯅ ꯈꯨꯡꯒꯪꯗꯒꯤ ꯍꯧꯔꯛꯂꯤꯕꯅꯤ"꯫ "ꯑꯣ, ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯋꯥꯔꯤ ꯈꯪꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯆꯍꯤ 3-4 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯏꯝꯐꯥꯜ ꯁꯍꯔꯗ ꯂꯩꯈ꯭ꯔꯕꯅꯤ"꯫ "ꯑꯣ, ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣꯅꯦ"? "ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯨ ꯊꯤꯀꯥ ꯃꯆꯥ ꯇꯧꯔꯝꯕꯗꯒꯤ ꯑꯆꯧꯕ ꯊꯤꯀꯥꯗꯥꯔ ꯑꯣꯟꯕꯗꯒꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯍꯣꯡꯀꯠꯇꯨꯅ ꯂꯩꯈꯤꯕꯅꯤ"꯫ "ꯑꯣ, ꯑꯗꯨ ꯏꯕꯨꯡꯉꯣ ꯕꯤꯃꯣꯜ, ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯁꯤ ꯍꯦꯛ ꯏꯅꯥꯛ ꯈꯨꯜꯂꯛꯄꯒ ꯏꯝꯐꯥꯜꯗ ꯂꯝ ꯂꯩꯗꯨꯅ ꯍꯦꯛꯇꯃꯛ ꯂꯩꯈꯤ꯫ ꯃꯁꯤꯕꯨ ꯃꯔꯝ ꯀꯔꯤꯒꯤꯅꯣꯅꯦ"? "ꯇꯥꯗ, ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯈꯨꯡꯒꯪꯁꯤꯡꯗꯗꯤ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯔꯕꯥꯔꯒꯤ ꯃꯔꯝꯁꯤ ꯈꯔ ꯈ꯭ꯋꯥꯏ ꯆꯥꯗꯦꯗꯣ꯫ ꯑꯗꯨꯅ ꯈꯔ ꯈꯣꯡꯍꯥꯏ ꯆꯥꯕ ꯏꯝꯐꯥꯜ ꯁꯍꯔꯗ ꯂꯩꯈꯤꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝꯅ ꯍꯩꯕ ꯑꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒ ꯆꯠꯂꯒ ꯇꯝꯕꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯗꯃꯥꯗ ꯍꯩꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒ ꯆꯥꯟꯅꯕ ꯊꯕꯛ ꯂꯩꯇꯕꯗꯒꯤ ꯃꯄꯥꯟꯗ ꯆꯠꯂꯒ ꯇꯧꯈꯤꯗꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗꯗꯤ ꯑꯆꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯗꯨ ꯈꯨꯡꯒꯪ ꯑꯁꯤꯗꯗꯤ ꯆꯥꯟꯅꯗ꯭ꯔꯕꯅꯤꯅ ꯏꯝꯐꯥꯜ ꯁꯍꯔꯗ ꯍꯣꯡꯀꯠꯂꯒ ꯂꯩꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤ"꯫ "ꯑꯣ, ꯍꯣꯏ ꯏꯕꯨꯡꯉꯣ,
ꯃꯗꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯐꯔꯦ ꯐꯔꯦꯁꯦ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯍꯥꯟꯅ ꯆꯪꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯨꯕꯨ ꯑꯗꯨ ꯆꯪꯒꯗ꯭ꯔꯣ ꯍꯣꯏ ꯇꯥꯗ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝꯗꯨꯗ ꯍꯥꯟꯅ ꯆꯪꯂꯒꯦ ꯑꯗꯨꯗꯨꯒ ꯄꯣꯠ ꯆꯩꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯗꯨꯅ ꯍꯌꯦꯡ ꯏꯪꯅ ꯇꯞꯅ ꯀꯥꯔꯒꯦ ꯏꯕꯨꯡꯉꯣ ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅꯦ ꯑꯣ ꯌꯥꯝꯅ ꯐꯔꯦꯅꯦ ꯇꯥꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡꯁꯤꯃ ꯄꯨꯟꯅ ꯄꯣꯊꯥꯔꯒ ꯍꯌꯦꯡꯒꯤ ꯃꯊꯪꯗꯨꯗ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯂꯤꯒꯦ ꯂꯥꯞꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯁ꯭ꯀꯨꯜ ꯑꯗꯨꯅ ꯇꯨ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯒ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯎꯔꯤꯁꯦ ꯑꯁꯤꯒꯤ ꯍꯦꯛ ꯀꯣꯂꯥꯏ ꯑꯃ ꯂꯩꯁꯤꯟꯈꯤꯕꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯆꯠꯂꯤꯕ ꯅꯪꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝꯁꯤꯗ ꯇꯨ ꯁꯣꯝꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯣ ꯑꯗꯨ ꯇꯥꯗ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯃꯁꯦ ꯊꯥꯏꯅ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯔꯝꯕ ꯌꯨꯝꯅꯤ ꯂꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯂꯝꯕꯤ ꯊꯣꯡ ꯑꯗꯒꯤ ꯁꯥꯒꯠꯂꯤꯕ ꯀꯝꯃꯤꯇꯤ ꯍꯣꯜ ꯅꯪꯅ ꯂꯥꯛꯄꯗ ꯀꯝꯃꯤꯇꯤ ꯍꯣꯜ ꯑꯃ ꯂꯩꯍꯧꯋꯤꯗꯅ ꯑꯧ ꯍꯣꯏ ꯂꯩꯍꯧꯋꯤ ꯇꯥꯗ ꯃꯗꯨ ꯁꯥꯕꯗ ꯆꯪꯕ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤꯗꯀꯣ ꯑꯍꯤꯡ ꯂꯦꯛꯂꯒ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯅꯤ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗꯅꯦ ꯅꯪ ꯂꯩꯍꯜꯂꯤꯕꯁꯦ ꯑꯁꯤꯗꯤ ꯂꯝꯂꯦꯝꯅꯤꯗ ꯀꯅꯥꯝꯇꯅ ꯑꯁꯤꯗ ꯌꯨꯝ ꯀꯩ ꯁꯥꯖꯟꯕꯁꯨ ꯌꯥꯗꯦ ꯑꯣ ꯑꯗꯨꯗꯤ ꯇꯥꯗ ꯑꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯚꯔꯥꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯕꯨꯡꯉꯣ ꯚꯔꯥꯒ ꯑꯃꯠꯇ ꯇꯤꯡꯂꯣꯏ ꯐ꯭ꯔꯤꯗ ꯂꯩꯒꯗꯕꯅꯤꯅꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ ꯑꯁꯨꯝꯅ ꯕꯤꯃꯣꯜ ꯑꯃꯗꯤ ꯈꯣꯏꯃꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯕꯤꯃꯣꯜ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯒꯨꯝ ꯇꯧꯏ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯤ ꯕꯤꯃꯣꯜ ꯂꯦꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯣꯏꯃꯨꯗꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯒꯦꯅꯤ ꯏꯕꯨꯡꯉꯣ ꯆꯪꯉꯨꯔꯦ ꯅꯪꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯃꯣꯜꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯃ ꯃꯍꯥꯛꯁꯨ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯣꯏꯃꯨꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯄꯨꯝꯅꯃꯛ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯃꯣꯜꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯊꯛ ꯃꯈꯥ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯎꯏ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯀꯩꯅꯣꯅꯦ ꯇꯥ ꯈꯣꯏꯃꯨ ꯌꯨꯝꯁꯤꯕꯨ ꯃꯤ ꯍꯥꯟꯅ ꯂꯩꯅꯔꯝꯕ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯅꯥꯟꯅ ꯂꯩꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯃꯤ ꯅꯦꯛꯂꯒ ꯁꯦꯡꯇꯣꯛꯍꯟꯕꯅꯤꯗ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗꯅ ꯁꯨꯃꯥꯏꯅꯒ ꯇꯧꯕꯤꯔꯝꯕꯁꯤ ꯅꯅꯥꯎꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯇꯧꯗ ꯌꯥꯔꯤꯕ꯭ꯔꯣ ꯅꯄꯥ ꯑꯕꯨꯡꯅ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛꯁꯨ ꯂꯩꯔꯣꯀꯣ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯉꯥꯏꯍꯥꯛꯇ ꯌꯧꯔꯛꯈꯤꯒꯦ ꯇꯥꯗ ꯁꯤ ꯁ꯭ꯀꯨꯜ ꯆꯠꯀꯗꯧꯔꯤꯕ꯭ꯔோ ꯍꯣꯏꯅꯦ ꯏꯕꯨꯡꯉೋ ꯁ꯭ꯀꯨꯜ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯍꯥꯞ ꯍꯣꯂꯤꯗꯦ ꯇꯧꯔꯛꯀꯅꯤꯗꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯅꯪꯒꯤꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯐꯔꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯐꯅꯤ ꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯕꯤꯃꯣꯜ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯗꯒꯤꯗꯤ ꯈꯣꯏꯃꯨꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯌꯨꯝ ꯑꯗꯣ ꯏꯆꯤꯛ ꯆꯤꯛꯏ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯃꯋꯥ ꯃꯈꯣꯜ ꯇꯥꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕꯗꯣ ꯏꯍꯩ ꯍꯩꯅꯔꯛꯇꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇꯣ ꯌꯦꯡꯕꯗ ꯀꯌꯥ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯖꯤꯡꯒ ꯐꯥꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯃꯗꯤ ꯋꯥꯆꯦꯠꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯈꯟꯖꯩ ꯀꯔꯤꯅꯣꯅꯦ ꯌꯨꯝ ꯑꯁꯤ ꯑꯩꯅ ꯌꯦꯡꯕꯗ ꯏꯁꯥꯗ ꯀꯤꯇꯤꯛ ꯀꯤꯔꯨꯝ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯍꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯄꯥꯝꯖꯔꯒꯁꯨ ꯏꯁꯥꯗ ꯀꯤꯇꯤꯛ ꯀꯤꯔꯨꯝ ꯇꯧꯔꯕꯗꯤ ꯄꯣꯠꯇꯣ ꯐꯠꯇꯕ ꯄꯣꯠꯅꯤ ꯅꯪꯒ ꯔꯥꯁꯤ ꯆꯥꯟꯅꯗ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯌꯨꯝꯁꯤ ꯑꯩꯒ ꯆꯥꯟꯅꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯅꯤꯡ ꯃꯌꯥꯁꯤꯗꯅ ꯀꯔꯤ ꯂꯩꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯃꯣꯜꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯈꯔ ꯊꯥꯞꯄ ꯃꯐꯝꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯁꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌా ꯂꯥꯎꯅꯕ ꯑꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯉꯁꯥꯏ ꯃꯈꯩ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯗꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯅ ꯉꯥꯡꯅꯕꯒꯤ ꯃꯈꯣꯟ ꯇꯥꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯔꯥꯞꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡꯗ ꯆꯠꯄꯗꯨ ꯎꯔꯒ ꯃꯊꯃꯣꯏ ꯈꯔ ꯆꯥꯎꯊꯣꯛꯆꯩ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯖꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯁꯨ ꯎꯅꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯀꯤꯕ ꯈꯔ ꯐꯕꯒꯨꯝ ꯇꯧꯏ
ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯌꯥꯝꯅ ꯅꯥꯟꯕꯗꯤ ꯑꯣꯏꯗꯦ ꯁꯨꯞꯅ ꯈꯛꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨ ꯈꯛꯇꯅꯤ ꯅꯥꯜꯂꯤꯕ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯌꯦꯡꯉꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥ ꯊꯣꯏꯅ ꯅꯥꯟꯗꯦ ꯅꯥꯄꯤ ꯌꯥꯝꯅ ꯁꯣꯡꯖꯜꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯏꯊꯪ ꯊꯪꯕ ꯆꯥꯛꯁꯪ ꯑꯗꯨꯗꯤ ꯆꯥꯛꯁꯪꯒꯤ ꯐꯛꯂꯥꯡ ꯑꯗꯣ ꯅꯣꯡ ꯆꯨꯕꯒꯤ ꯃꯄꯥꯟꯒꯤ ꯁꯔꯨꯛꯇꯤ ꯂꯣꯏꯅꯃꯛ ꯀꯤꯟꯊꯔꯤ ꯃꯆꯦꯠ ꯃꯆꯦꯠ ꯂꯣꯏꯅꯃꯛ ꯀꯤꯟꯊꯔꯕ ꯑꯗꯨꯒꯨꯝꯂꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯀꯥꯔꯣꯠ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯔꯤꯁꯤꯡ ꯑꯗꯨ ꯂꯥꯝꯗꯨꯅ ꯌꯦꯠꯁꯟꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯥꯔꯤꯕꯗꯨ ꯎꯏ ꯐꯛꯂꯥꯡ ꯑꯗꯣ ꯀꯥꯔꯣꯠ ꯃꯔꯤꯁꯤꯡ ꯑꯗꯨꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯕꯤꯃꯣꯜꯅ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯁꯦꯡꯗꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯡꯗꯣꯛꯄ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯍꯌꯦꯡ ꯐꯖꯅ ꯁꯦꯡꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯥꯏꯐꯦꯠ ꯈꯔ ꯁꯦꯝ ꯁꯥꯔꯝꯃꯕ ꯃꯇꯨꯡ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯁꯣꯡꯕ ꯀꯥꯔꯣꯠ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯈꯣꯟ ꯌꯥꯝꯅ ꯍꯧꯅ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯕꯗꯨ ꯇꯥꯏ ꯃꯗꯨ ꯇꯥꯕꯗ ꯕꯤꯃꯣꯜ ꯇꯨꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯣꯠ ꯃꯅꯥꯁꯤꯡ ꯑꯗꯣ ꯈꯔꯗꯤ ꯂꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜ ꯎꯆꯤ ꯑꯣꯌꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯁꯨꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ ꯔꯤꯡ ꯈꯤꯡꯂꯛꯄ ꯑꯗꯨꯗ ꯕꯤꯃꯣꯜ ꯐꯣꯟ ꯑꯗꯣ ꯁꯠ ꯋꯥꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯅꯍꯥꯛꯄꯨ ꯌꯧꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯌꯧꯕꯗ ꯉꯥꯏꯔꯤꯌꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯅ ꯐꯖꯅ ꯂꯩꯌꯨ ꯂꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯧ ꯌꯨꯝ ꯑꯗꯣ ꯆꯪꯉꯝꯗꯥꯏꯗ ꯅꯍꯥꯛ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯀꯥꯈꯠꯂꯨ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯇꯥꯛꯂꯛꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯕꯤꯃꯣꯜꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯍꯧꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯆꯨꯝꯗ꯭ꯔꯤꯡ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯑꯁ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯧꯍꯧꯗꯦꯗ ꯑꯗꯨꯕꯨ ꯏꯃꯥꯅ ꯁꯥꯎꯈ꯭ꯔꯅꯤ ꯑꯁꯣꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜꯗꯣ ꯋꯥꯔꯤ ꯁꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯁꯤꯡ ꯌꯦꯟ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯌꯦꯡꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯉꯛꯏ ꯌꯨꯝ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯃꯝꯂꯤ ꯁꯥꯟꯂꯤ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯊꯣꯡꯅꯥꯎꯂꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯅꯥꯎ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅꯃꯛ ꯌꯥꯗꯕ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯈꯖꯤꯛꯇꯪ ꯍꯥꯡꯇꯣꯛꯎꯔꯨꯕꯗ ꯇꯦꯛꯊꯒꯗꯕꯒꯤ ꯇꯧꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯗꯤ ꯍꯥꯡꯗꯣꯛꯇ꯭ꯔꯤ ꯈꯖꯤꯛꯇꯃꯛ ꯍꯥꯡꯗꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜꯅ ꯊꯣꯡꯅꯥꯎ ꯃꯊꯪ ꯈꯔ ꯍꯥꯡꯇꯣꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯤ ꯕꯤꯃꯣꯜ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯄꯗꯗꯤ ꯆꯥꯛꯁꯪ ꯑꯗꯨꯁꯨ ꯐꯅ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯗꯣ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯒ꯭ꯌꯥꯁ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯌꯦꯡꯕꯗꯗꯤ ꯒ꯭ꯌꯥꯁ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯊꯣꯡ ꯊꯥꯛꯅꯅꯕ ꯆꯐꯨ ꯎꯌꯥꯟꯁꯤꯡꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯤꯃꯣꯜꯅ ꯐꯔꯦꯗ ꯑꯃꯨꯛ ꯂꯩꯅꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯝꯃꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯊꯝꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯑꯩ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯃꯣꯜꯅ ꯀꯔꯤꯅꯣꯅꯤ ꯏꯃꯥ ꯑꯩꯗꯤ ꯀꯔꯤꯝꯇꯁꯨ ꯂꯥꯎꯗꯅ ꯏꯃꯥ ꯁꯤꯗꯤꯕ ꯍꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯍꯧꯖꯤꯛꯇ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯗꯤ ꯑꯁ ꯂꯥꯎꯗꯦꯃꯤ ꯏꯃꯥ ꯅꯪꯕꯣ ꯊꯝꯃꯣꯁꯦ ꯑꯩ ꯗꯨꯀꯥꯟ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡ ꯊꯥꯡꯅꯅꯕ ꯀꯩꯝꯇ ꯂꯩꯇ꯭ꯔꯤ ꯁꯤꯡ ꯌꯦꯟꯗꯤ ꯀꯩꯝꯇ ꯋꯥꯠꯂꯔꯣꯏ ꯒ꯭ꯌꯥꯁꯁꯨ ꯂꯩꯔꯝꯃꯤ ꯏꯃꯥ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒꯅꯦ ꯌꯨꯝꯗꯨꯗ ꯇꯨꯝꯒꯗꯕꯅꯤ ꯁꯣꯔꯣꯛ ꯁꯔꯥꯛ ꯄꯦꯔꯦꯛ ꯄꯔꯥꯛ ꯀꯅꯥꯒꯨꯝꯕꯅ ꯀꯧꯔꯛꯄ ꯑꯣꯏꯒꯦꯔꯥ ꯅꯍꯥꯛ ꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯏꯃꯥ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯏ ꯀꯩꯗꯧꯔꯒꯦ ꯐꯔꯦ ꯂꯩꯔꯣ ꯅꯪꯅ ꯑꯗꯨ ꯂꯩꯗꯣꯏꯁꯦ ꯁꯨꯞꯅ ꯈꯛꯀꯤ ꯍꯞꯇꯥ ꯑꯃꯨꯛꯇꯅꯤ ꯅꯪ ꯃꯗꯨ ꯈꯪꯉ ꯂꯩꯌꯨꯀꯣ ꯍꯣꯏ ꯃꯤ ꯏꯃꯥ ꯅꯪꯕꯣ ꯌꯥꯔꯦꯁꯦ ꯊꯝꯃꯒꯦ ꯑꯩ ꯗꯨꯀꯥꯟ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯕꯤꯃꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯣ ꯐꯣꯟ ꯊꯝꯅꯔꯤ ꯃꯁꯤꯗꯒꯤ ꯕꯤꯃꯣꯜꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯄꯣꯠꯆꯩ ꯀꯔꯤ ꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯗꯨꯀꯥꯟ ꯆꯠꯅꯕꯒꯤꯗꯃꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯁꯣ ꯄꯥꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯗꯨꯀꯥꯟ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯊꯤꯔꯛꯄꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯈꯔ ꯆꯠꯂꯒ ꯗꯨꯀꯥꯟ ꯑꯃ ꯊꯦꯡꯅꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯤ ꯑꯗꯨꯝꯅ ꯄꯣꯠ ꯆꯩ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯕꯤꯃꯣꯜꯅ ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯄꯨꯡ 12 ꯍꯦꯜꯂꯝꯃꯦꯅꯦ ꯑꯗꯨꯅꯅꯤꯗꯅ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯂꯤꯕꯁꯦ ꯑꯁ ꯑꯩꯗꯤ ꯄꯨꯡꯒ ꯑꯃꯇ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯃꯁꯤꯗꯒꯤꯗꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯦ ꯅꯪꯅ ꯑꯂꯨ ꯍꯥꯏꯕꯗꯨ ꯁꯤ ꯂꯩꯔꯦ ꯑꯇꯩ ꯄꯣꯠꯇꯤ ꯀꯔꯤ ꯂꯧꯈꯤꯅꯤ ꯇꯥꯃꯣ ꯃꯣꯔꯣꯛ ꯈꯔꯒ ꯊꯨꯝ ꯈꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯊꯣꯡ ꯊꯥꯛꯄ ꯌꯥꯕ ꯇꯤꯜꯍꯧ ꯆꯅꯝ ꯃꯅꯥ ꯃꯁꯤꯡ ꯑꯇꯩ ꯃꯔꯣꯏ ꯇꯤꯜꯍꯧ ꯀꯩꯀꯩꯁꯨ ꯈꯔ ꯍꯥꯞꯆꯤꯟꯕꯤꯌꯨ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣꯗꯤ ꯑꯃꯨꯛꯇ ꯎꯗꯦ ꯀꯗꯥꯏꯗꯒꯤꯅꯣ ꯇꯥꯃꯣ ꯑꯩ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯅꯕꯒꯤ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯅꯕꯒꯤꯗꯃꯛ ꯅꯪꯅ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯇꯥꯃꯣ ꯑꯁꯤꯒꯤ ꯉꯍꯥꯟꯋꯥꯏ ꯂꯝꯕꯤ ꯁꯣꯔꯣꯛ ꯁꯦꯝꯕ ꯃꯤꯁꯤꯡꯅ ꯁꯥꯔꯝꯕ ꯈꯣꯂꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯩꯗꯨꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯀꯔꯤ ꯈꯣꯂꯥꯗꯨꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯍꯣꯏ ꯇꯥꯃꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯕꯨ ꯉꯁꯤꯗꯪ ꯂꯩꯕ꯭ꯔꯣ ꯍꯣꯏ ngasi lakune tamo adodo nangne ai wa maige ahinga thengbadane kaidane mina korok khorokpa kaimta khumunuko tumina dum tumu aikhoi lekai soise naron jam chatpani ko nana mina ka kaubada khumluraba nang adum puro chakhani hoi tamo ai loin ma khangjirani fare se sida nangi alu che loi lele cha hawai changwai gi thawpon loi leira se tamo kaya tare lupa chawanga dang piramo awatpa adu aremba hantorake se asumna bimol amadi dukandar adugo pot leinaraba matung bimolna potsing adu pairaga mayum lomda hanke tawi matamadu da dukandar aduna nangbu yum adu changam daida tukin ga kathok parane tamo adu ti ai kathok tre madu kathok kadabani ne bare se dukchiga kenal chiga ne paiko aduga ne asoi angam jawhan bigano haidona ne yum adu da khoiram ko se asumna duk amati kendal su dukandar aduna bibirei tawriba mataw aduda bimol kharati khautak sai yum ado kari tobajano haiduna masidagi di bimol kendal amati duk ado paraduna mahak magi yum aduda laklei asam lakpa matamda mahaki matungda kanagumba ama inabagi sawma mafangi matamadu bimolna thotru yebada makoi skun halakpa satri ani khak makhut samnaduna wari wotai chanduna chatibado bimolna uri madu ubada bimolna hai nabani di krai dagino asomna hanglubada nupi masa ani duna aikoi di yumdagini haiduna khumi madu bimolna hoi ai sin koi gi school da oja wajal lakadori boni ne oja da dumana thaksi kasi nai daba wangang ba yati ko nakoi bu namin kari kauge matamadu da angang ani duna kigum lakum aigina chanchan kawe aduga magina yaiphabi asomna makoi anigi maming tai aduga makoina chatkadoriba yum aduge maikai su tai masidagi di bimolna fare chalo haiduna angang ani do chalhankhri bimolna khalli ai di tungda shot lakpaduda lai inerli boi khallure aduga di lai wiram jene karigino mi singsina asigi yum masida laibadu aduniga daniga dan tawri basibo numit tarakani khamada ki buki salleda asumna khallaga bimol yum adomda sangaklei mahana adumna mi kanasal leinataba kuiraba mallaba yum aduda sangkhibado yum adudagi khara thaptangal leinariba mi sing aduna yengduna karigumba wari khara sanabado bimolna haiphet ui bimolna khalli aina yum masida leibasibu mayamna kari hainarabajano aingoda yenga ada wari sanaribasibo yum sigi maningi sarukatani songliba maikai ohomdi puhang hangi tawrisi sina dawena phareda asomna khallaga bimol changsillaklaga yum adugi swado hangi aduga mahana manungda sangi adumna mahana manung changpadadi mahana angakpa thabak ama thingnari madudi ngasai mahana magi phamunga thangkatlamba mahaki beg ado haujiti laimaida thangkhaduna leirami aduga beg ado makhumsu hangtoami aduma torambadu da bimol yamna pakhatna parap chensillaklaga beg aduda yawgiba potsing ado awat apa leibra haiduna yengi adubu karimta di watlamdi masidagi di bimolna mana ngasai kawbadagi mafam masida thangtharaga thanamba oira male khaladuna mahaga lerakliba potsai chengchak hawai chengwai punamak chakhumlumda amuk pusilai asumna pusilaklaba matung mafam sana thamkhri
ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯐꯣꯜ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯞꯅ ꯇꯞꯅ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅ ꯕꯤꯃꯣꯜ ꯃꯁꯥꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ, ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯁꯨ ꯂꯣꯏꯅ ꯊꯝꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯂꯥꯏꯔꯤꯛ ꯅꯣꯕꯦꯜ ꯑꯃ ꯃꯍꯥꯛ ꯐꯥꯛꯇꯣꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯊꯣꯟꯗ ꯉꯥꯊꯗꯨꯅ ꯃꯍꯥꯛ ꯅꯣꯕꯦꯜ ꯑꯗꯨ ꯄꯥꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯄꯥꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯄꯣꯠꯆꯩ ꯆꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯤꯃꯣꯜ ꯀꯅꯥꯅꯣꯅꯦ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯁꯠ ꯀꯨꯝꯊꯔꯗꯨꯅ ꯁꯦꯟꯗꯜ ꯑꯗꯣ ꯄ꯭ꯔꯞ ꯇꯣꯡꯁꯤꯜꯂꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛꯁꯪꯂꯣꯝꯗ ꯌꯦꯡꯉꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯎꯆꯤ ꯋꯥꯌꯥ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯕꯦꯜ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯄꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯤꯃꯣꯜꯅ ꯃꯥꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯁꯠ ꯇꯧꯊꯣꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯥꯅ ꯂꯥꯏꯔꯤꯛꯇꯣ ꯃꯨꯔꯨꯝ ꯄꯥꯕꯒꯤ ꯋꯥꯈꯜ ꯈꯟꯖꯟꯕ ꯃꯥꯒꯤ ꯃꯈꯣꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯖꯔꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯄꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯣꯕꯦꯜ ꯑꯃ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡ ꯇꯥꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯆꯧꯀꯤꯗꯥꯔ ꯑꯣꯏꯕ ꯇꯥ ꯈꯣꯏꯃꯨꯗꯨꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯦꯅꯦ꯫ ꯃꯥ ꯂꯥꯛꯂꯕꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯈꯔꯁꯨ ꯂꯥꯡꯒꯗꯕꯅꯤ꯫ ꯑꯩ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯆꯥꯛꯁꯨ ꯊꯣꯡꯗꯕ ꯌꯥꯔꯣꯏꯅꯦ꯫ ꯑꯩꯁꯤ ꯌꯨꯝꯁꯤ ꯃꯩ ꯄꯨꯁꯟꯗꯦ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯀꯦꯟꯗꯜꯁꯨ ꯊꯥꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯦꯟꯗꯜ ꯂꯩꯔꯨꯈꯤꯗ꯭ꯔꯅꯦ? ꯍꯣꯏꯅꯦ, ꯂꯩꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯔꯤ ꯊꯥꯟꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯃꯣꯜ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯗꯨꯀꯥꯟꯂꯣꯝꯗ ꯀꯦꯟꯗꯜ ꯂꯩꯕ ꯑꯃꯨꯛ ꯂꯥꯛꯏ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯃꯠꯇ ꯃꯁꯥꯗ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯦꯟꯗꯜ ꯂꯩꯕ ꯆꯠꯅꯅꯕꯒꯤꯗꯃꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯊꯩꯅꯕꯒꯤ ꯁꯥꯎꯍꯨꯝ ꯃꯍꯥꯛꯅ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯐ꯭ꯂꯥꯁ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯀꯥꯞꯄꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯕꯤꯃꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗꯒꯤ ꯊꯣꯡꯒꯥꯜ ꯌꯧꯅꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯁꯠ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯕꯤꯃꯣꯜꯅ ꯆꯠꯈꯤꯕꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯕꯤꯃꯣꯜꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯗꯅ ꯑꯗꯨꯃꯛ ꯗꯨꯀꯥꯟꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯕꯤꯃꯣꯜ ꯗꯨꯀꯥꯟ ꯑꯗꯨ ꯌꯧꯔꯕꯗ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯀꯦꯟꯗꯜ ꯈꯔ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯒ ꯕꯤꯃꯣꯜꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ꯫ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯀꯦꯟꯗꯜꯗꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯣꯔꯦꯟ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯊꯥꯟꯒꯗꯕꯅꯤ, ꯃꯩ ꯃꯨꯠꯍꯟꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯛꯏ꯫ ꯕꯤꯃꯣꯜꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯗꯨꯝꯅ ꯕꯤꯃꯣꯜꯅ ꯌꯨꯝ ꯑꯗꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯈꯣꯏ ꯅꯨꯄꯥ 2ꯒ ꯅꯨꯄꯤ ꯑꯃꯒ ꯑꯃꯗꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ꯫ ꯃꯁꯤꯒꯤ ꯑꯣꯖꯥ ꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯒꯗꯧꯔꯤꯕꯗꯨꯕꯨ ꯀꯝꯗꯧꯅꯅꯣꯅꯦ? ꯌꯨꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯝꯅꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯅꯪꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯖꯥ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ꯫ ꯍꯩ ꯃꯗꯨ ꯑꯣꯖꯥ ꯑꯁꯤꯅꯒ ꯇꯥꯈꯤꯗꯅ ꯉꯁꯤꯃꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯑꯣꯏꯅ ꯁꯤꯖꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯔ ꯂꯥꯞꯊꯣꯛꯈ꯭ꯔꯀꯥꯟꯗ ꯍꯥꯏꯍꯧꯔꯗꯤ ꯐꯗꯧꯅꯤ꯫ ꯑꯁꯨꯝꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯕꯤꯃꯣꯜ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯇꯥꯁꯤꯜꯂꯨꯗꯕꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯒ ꯃꯍꯥꯛ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯃꯩꯈꯦꯠ ꯑꯗꯣ ꯁꯨꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯦꯟꯗꯜ ꯑꯗꯣ ꯊꯥꯟꯀꯠꯂꯤ꯫ ꯄꯨꯝꯃꯝ ꯃꯝꯂꯝꯂꯕ ꯏꯃꯨꯡ ꯑꯗꯣ ꯀꯦꯟꯗꯜ ꯑꯗꯨ ꯊꯥꯜꯂꯛꯄ ꯑꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯂꯨꯗꯨ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯊꯥꯎ ꯁꯣꯛ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯂꯨ ꯃꯀꯨ ꯈꯦꯠꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯅꯥꯁꯣꯟꯅꯅ ꯇꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯨꯔꯨꯝ ꯁꯣꯟꯕꯗꯧ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ?
asumna khallaga mahakna yum adugi manungdomda kulei leduni jenglai adudadi kana amta lenamdi masidagi di mahakna karinone tawribasibo yum masida murum sonbagi makhondi taye tuga kanamta di leti yum sibu but pet ka leiba jala asumna khallaga mahakna yum adudagi mapan khara throklaga yena khalukha daga mi leiba jala haiduna kulei leduni jenglai mahakna aduma torokpadati yum aduga khara thangana leiriba thaptakna leiriba yum aduta radio hauna thabagi khonjal mahakna tarai khonjal adu tabada bimolna ihe radio thabagi makhol oire aidi ipa phakhal oredana asumna khallaga mahak yamna yangna imungdomda changakli maseki matung mahakna sak thongpa to loisinna ba yamna kanna sem sari matam maduda bimolna matomta isik chingna leiba to hainadraduna mahake mobile do isai thari matam maduda bimolna isai thana khalli phone sisu mai yamna yawsal laktrabani aine isai ta thuk libase mai charge tawom lebam sunnatana hayeng ta khoimudo laklakanda hanglage ma sunga sinudi lakane harga hekta lakti aina kharaga mafam masi khangdabane asomna matomta murum sonjaraduna isai ado tana mahak injang chemba pungloi loraduna chak thangthari aduga injang thongna bagi damak sem sari adumna tawduna mahakna thong thakpa bunglemak loira matungda mahakna chak chathoklaga tumanna ba tawri ngasai mahakna lamsang lakhibaga masa to tap tari masidagi di mahakna nobel ama pana adumak tumthakhiba khanghaudri adumna mahakna tumthakraba matung matamdo phanayamna thingjinkhri matam aduta yum aduta kanagumba amana thongda kok thilakpado mahakna makhol tai aduga bimol asumna korokpa aduta bimol makeup thorakli aduga kananune kauri basibo haduna mathamoide khalli masidagi di mahak phamungdagi kumtharaklaga kanano aibu kauri badubo haino hangi adubu wadi amata ngangdana thong aduta kok adumak thilli masidagi di bimol masada akiba pakhatpa amaga lonena yum adugi thonglomda mahak parap lai asumna lakpa matamda mama hoina amadi dukandar aduna hairakhiba amadi chowkidar khoimuna hairakhiba do ningsingi yum adugi thong aduta kanagumna thilaknabasu ahingi matamdadi khumluganu aduga thong adu su hangluganu tumina adumak layu hairakhiba do mahaki thamoita phaurai madu punamak ningsinglaba matungda mahakna thong adu di hangdabida thong aduga thangana leiba thongna aduda changsinduna thong thilliba do kanano haiduna yenge khaladuna mahakna thongna ado hangdoklaga chepthaduna yenglai adumna yenglapa adutadi yum adugi thongjau aduta kanagumba sari chetpa masamna wai thadaba nupi ama thong aduta kok thinduna leirami madu ubada bimolna kananone asibo athengba ahinga sida mahakna sida thilliba sibo asumna bimolna khalambadagi kanano sombo asumna hangluba aduta nupi ado hoimai amata hairamdana thong thilliba to tokthokraga mahak yum adugi makha thangba ena kha domda tapna moli chatki madu ubada bimolna kari nune asibo mira lairane asibo asumna khallaga mahakna kanano oibe manangbo haiduna hangi atubu nupi adudi kari amata yeng thoklamda mahak yena kha domda adumak chatkhri masidagi di bimolna thong ado hangtoklaga nupi adugi khongul liru sira haiduna khalli masidagi di bimolna phai nupi adu mira laira haibado khangdokpadi phai ai thong se hangtoklaga amuktabu yengluge asomna khalladuna bimolna thong ado hangtokli aduga nupi aduna chatkhiba adomda mahaksu parprap sangsinduna septharaga yengi adumna yeba matamdadi nupi ado lairamdri masidagi di bimolna kanamta leitini kadai chakajano hosigi nupi tuna onthunga thinusu mangkhredako adumna khallaga bimolna imunglomda changge haiduna mai lekthorokpadadi mahaki hek mamangda nupi aduna mongmoda matung onsinduna iwangwangna leptuna leiramlei madu urubadagi bimol khangpret khangduna laukhatli aduga yum madu kiyena kharomda mahak kuchen cheli adumna torombadagi bimolna tung handuna amuk yengbadadi kana amata tanaraklamdri masidagi di bimolna magi mamitta churi pari pangudu uba oiramale khalladuna mahak amuk mangolomda prap lai mahakna aduma lakpa matamdadi kana amata leiramdri masidagi di bimolna yum adugi manungdomda sanglaga
mahak tumuragi khalladuna mahak parap yum adugi thong ado hangana ba honaraki adubu yum adugi manung lomda thong ado londuna leiramli tawriba mataw aduda bimol punga ngai masidagi di mahak na thong ado kok thilli adumna mahak na phana thillabasu thong ado aduma hangtorakhidrei matam aduta mahaki matungta kanagumba ama sangsillaklibado mahak na sahum phangbadagi mamai khlai leithokpada nupi ama yamna akiba saktam amata masammana ifa pharaga leptuna leirami madu urubadagidi bimol ado kanna lawbata mahak mikap khangthok thorakli matam aduda bimol do mihun chengkhat khiduna akoiba aduta kulei leiduna jengli masidagidi mahak na hagolakpadadi no ngam phum tawduna leiramli matam aduda bimol na is hojikidudi mangwireko asamna khallaga mahak phamungdaki kumtharakli aduga yumgi thong ado hangtoklaga mahak yum adudagi thorai mahana thorakpadati mafam khudinda mi langbagi makhol kaya ama tari mi langbagi khonjal ataba aduta bimol kiba khara phari mamangda ukhiba thokhiba sing ado karino ne khalladuna mahak yamna nungaijaramdi masidagidi mahak mafam adudagi khara chatlaga kari pot leibagi haduna walking lapoina asumak chelai matamaduta dukal adusu thong antana hangi dukal aduna thong antana hangba aduta bimol parap jangsillaga dukal asina ayuk angan basita thong hangliba sibu karigino haiduna bimol na hangi matamaduta dukandar mapu aduna aidi mahausana asumna hek hangi kaidoba yarobagi ibungo haiduna hangi matamaduta bimol na sum hangbonida tata ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯏꯁꯤꯡꯒꯨꯝꯕ ꯐꯪꯒꯗ꯭ꯔꯣ ꯗꯨꯀꯥꯟꯁꯤꯕꯨ ꯏꯁꯤꯡꯒ ꯌꯥꯎꯕꯤꯕ꯭ꯔꯣ ꯂꯤꯇꯔ ꯀꯌꯥꯒꯤꯅꯣ ꯏꯕꯨꯡꯉꯣ ꯈꯔ ꯌꯥꯝ ꯑꯗꯨꯝ ꯂꯧꯒꯦ ꯑꯩꯅ ꯉꯁꯥꯏ ꯉꯔꯥꯡ ꯌꯧꯔꯛꯄ ꯏꯁꯤꯡ ꯈꯔꯗꯨꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯑꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯏꯁꯤꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥꯅꯦ ꯍꯣꯏ ꯑꯩꯁꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯈꯣꯠꯄ ꯑꯃꯗꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯆꯤꯟꯖꯥꯛ ꯁꯦꯝꯕꯅꯆꯤꯡꯕꯗ ꯏꯁꯤꯡ ꯌꯥꯝꯅ ꯆꯪꯕ ꯑꯣ ꯅꯪꯅ ꯌꯨꯝꯗꯒꯤꯗꯤ ꯏꯁꯤꯡ ꯀꯌꯥꯝ ꯌꯧꯔꯛꯄ ꯂꯤꯇꯔ 5 yaurakpane adu ngarang adum loisinkraba o nangbu partaga di yaurakpro patra di yaujiraktre tamo phare patra do poro ai hanbirake hoi tamo adu di ai patra do lawkhige asum na haram laga bimol yumlomda amuk lai dukandar adu na khalli nupa macha si ngasi bawti kaisu do patawdba malise hore lakpada amu hangba haiduni asomna hainaraba matung bimol do ngahak leiraga ising hamnaba patra do puduna lakli masidagi di tukal mapu aduna phare nang ngahak tang leiramu ai ising loba imungdam ta changu khige haram laga mahak imungdom da sangki matamadu da bimol na tukal adu gi mamang da leiriba phansang adu da phamlaga mahak ising do porakpa ngaju leiri matamadu da makhoi nupa halani changchal lai aduga ibungo tukal mapu di krai chakre ipal khoi asida ising lo ne haidana chakhibani o ibungo di kadai da kino kari da makta mafam sta leram libano ngahan makai udena ipal aisi school lasida oja oibal lakchabani o phai nang di nganta lakdabro nomayeng numit asida ipal aisi asida leiriba yum ama leibato mi karam leina daba aduda aisi leibani nangbu adugi yumdu lay haiba hoi adu ipal kaidoba yaroge kaisu tawdeda phai nangna khunga sida lakribase yamna phalkraba chaniko ngaikhone nangbo kayam kuirage ne yum adu leiba ipal ngarang dagi lejerakpani o ado kaisu tudokpadi tawdedana ko kaisu tudokpadi tawdi ipal yamna phaini nangdi ko phai ahal adugi wahang adu tabada bimol khara singrap tawna ipal yum sibu kaidoba yawbagi yum masi karigumba khadi tawpa male aduga aigi mangda su kaya nungai taba ngaikhone hi ibungo mangda kaidorami buno ne aduk tamu tasi aisi mangda yamna nungai na tumme na torami aina mikap kabak tholakpada yum adu takana gumba amana thong thinno lerami aduga aigi iming busu kauduna lerami marudagi aina kana waraba jano hadana thong adu hange haduna tholakpada school lasiki saukidar wadiba ta da khoimudo mahangna thong do hanganu
ꯑꯃꯝ ꯃꯊꯦꯡꯗ ꯃꯤꯅ ꯀꯧꯔꯛꯂꯕꯁꯨ ꯈꯨꯝꯂꯨꯅꯣꯗꯅ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯩꯁꯤ ꯊꯣꯡꯅꯥꯎꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯂꯒ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯗ ꯁꯥꯔꯤ ꯁꯦꯠꯄ ꯅꯨꯄꯤ ꯑꯃꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣꯗꯅ ꯍꯪꯂꯨꯕꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯑꯩꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯒꯤ ꯑꯩꯅ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯀꯤꯗꯅ ꯃꯤꯀꯞ ꯑꯗꯨꯝ ꯊꯣꯛꯂꯛꯂꯦ꯫ ꯑꯣ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯨꯔꯦ ꯍꯥꯏꯕ? ꯍꯣꯏ ꯑꯗꯨ ꯏꯄꯜ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯈ꯭ꯔꯒꯦꯀꯣ꯫ ꯏꯄꯜ ꯍꯣꯏ ꯗꯨꯀꯥꯟꯁꯤꯗꯒꯤ ꯄꯣꯠ ꯂꯩꯔꯣꯏꯗ꯭ꯔꯣ? ꯂꯩꯒꯗꯕꯅꯤꯅꯦ, ꯀꯥꯎꯏꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯁꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯕꯤꯃꯣꯜꯗ ꯏꯕꯨꯡꯉꯣ ꯁꯦ ꯅꯪꯒꯤ ꯏꯁꯤꯡꯗꯨ ꯁꯤ ꯂꯩꯔꯦ꯫ ꯇꯥꯃꯣ ꯁꯦꯟꯗꯤ ꯀꯌꯥꯃꯨꯛ ꯑꯣꯏꯒꯗꯕꯅꯣ? ꯀꯔꯤꯒꯤ ꯁꯦꯟꯅꯣ, ꯅꯪꯅ ꯏꯁꯤꯡ ꯂꯩꯇ꯭ꯔꯀꯥꯟꯗꯅꯦ ꯍꯦꯛ ꯂꯥꯛꯎꯀꯣ꯫ ꯆꯠꯂꯣ꯫ ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯜ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯅꯤ ꯑꯃꯗꯤ ꯗꯨꯀꯥꯟ ꯃꯄꯨ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯊꯣꯡ ꯍꯥꯡꯂꯨꯔꯦ ꯍꯥꯏꯅꯩ, ꯃꯁꯤꯁꯨ ꯀꯨꯏꯔꯔꯣꯏꯕꯣ꯫ ꯈꯪꯗ꯭ꯔ ꯇꯥꯗ, ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯈꯪꯅ ꯎꯅ ꯁꯤꯕꯗꯣ ꯍꯦꯛ ꯌꯦꯡꯉꯤꯗ꯫ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡ ꯑꯃꯗꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯕꯤꯃꯣꯜꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯣ ꯕꯤꯃꯣꯜꯁꯨ ꯈꯔꯗꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ, ꯑꯗꯨꯒ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯗꯤ ꯂꯣꯠꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯆꯧꯀꯤꯗꯥꯔ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯍꯪꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯌꯨꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯆꯧꯀꯤꯗꯥꯔ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯪꯂꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯧꯀꯤꯗꯥꯔ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯈꯣꯏꯃꯨꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨꯗꯣ ꯇꯨꯝꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯊꯣꯔꯛꯂꯒ ꯄꯥꯎ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯁꯨꯃꯥꯏ ꯍꯥꯏꯕꯤꯌꯨ, ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯅ ꯂꯥꯛꯄ ꯕꯤꯃꯣꯜ ꯂꯥꯛꯍꯧꯔꯤ, ꯊꯣꯛꯄꯤꯔꯣꯗꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯏꯇꯩꯃ꯫ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯕꯤꯃꯣꯜ ꯐꯃꯨꯡꯗ ꯇꯥꯔ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯕꯤꯃꯣꯜ, ꯀꯔꯤꯅꯣ ꯅꯪꯗꯤ ꯑꯌꯨꯛꯁꯤꯗ ꯌꯥꯝ ꯊꯥꯖꯗꯅ? ꯅꯠꯇꯦ, ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯃꯤ? ꯗꯥꯗꯥ, ꯍꯪꯂꯒ ꯑꯗꯨꯝ ꯂꯥꯛꯄꯗ ꯈꯪꯉꯤꯗ꯫ ꯏꯕꯣꯁꯅꯥ ꯁ꯭ꯀꯨꯜꯗ ꯆꯧꯀꯤꯗꯥꯔ ꯑꯣꯏꯕ ꯈꯣꯏꯃꯨ ꯍꯥꯏꯕꯗ ꯂꯣꯏꯅꯃꯛ ꯈꯪꯉꯤꯗ ꯗꯥꯗꯥ꯫ ꯑꯣ ꯐꯔꯦ, ꯀꯥꯈꯠꯂꯣ꯫ ꯉꯥꯏꯈꯣꯅꯦ, ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ? ꯇꯥꯗꯗꯤ ꯉꯔꯥꯡ ꯑꯩꯒꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯏꯁꯦ, ꯑꯩꯗꯣ ꯂꯥꯛꯀꯦ ꯇꯧꯕꯅꯤꯅꯦ, ꯑꯗꯨꯗ ꯑꯩꯁꯨꯅꯦ ꯆꯥꯛꯀ ꯂꯥꯝꯁꯤꯜꯂꯛꯄꯅꯦ ꯀꯔꯤꯅꯦ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯕ꯫ ꯑꯩ ꯉꯁꯤ ꯅꯪꯒꯤꯗ ꯂꯥꯛꯀꯦꯅ ꯇꯧꯔꯝꯃꯤꯅꯦ꯫ ꯑꯗꯣ ꯅꯪ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯀꯩꯗꯧꯔꯕ, ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯒꯦ? ꯑꯋꯥꯠꯄ ꯂꯩꯔꯁꯨꯅꯦ ꯍꯦꯛꯇ ꯍꯥꯏꯔꯛꯎꯅꯦ꯫ ꯇꯥꯗ, ꯑꯋꯥꯠꯄꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯦ꯫ ꯑꯗꯣ ꯇꯥꯗ, ꯌꯨꯝ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯌꯨꯝꯅꯣ? ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯕꯗ ꯉꯛꯄꯒꯨꯝ ꯇꯧꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯣꯠꯁꯤꯟꯕꯗꯧꯅ ꯇꯧꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯃꯨ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯃꯁꯤꯗꯩꯗꯤ ꯈꯣꯏꯃꯨꯅ ꯋꯥ ꯂꯩꯊꯣꯛꯂꯒ ꯍꯦꯔꯥ, ꯀꯔꯤꯝ ꯇꯧꯗꯕꯅꯤꯗ, ꯃꯤꯅ ꯄꯉꯥꯡ ꯉꯥꯡꯅꯔꯤꯕꯅꯤ, ꯃꯋꯥ ꯂꯧꯔꯨꯅꯨ꯫ ꯉꯥꯏꯈꯣ, ꯆꯥ ꯊꯛꯁꯤꯀꯣ, ꯑꯩ ꯕ꯭ꯔꯁ ꯇꯧꯈꯤꯒꯦ, ꯑꯗꯨꯒ ꯑꯩ ꯊꯣꯛꯂꯛꯀꯦ, ꯑꯗꯨꯒ ꯆꯥ ꯊꯛꯁꯤ꯫ ꯀꯨꯏꯔꯣꯏ ꯁꯠ ꯇꯧꯔꯒ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯏꯃꯨ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤ꯫ ꯕꯤꯃꯣꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝ ꯐꯝꯕꯗꯣ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯃꯗꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨꯁꯨ ꯄꯔꯞ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯕꯤꯃꯣꯜ, ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯂꯦꯞꯂꯒ ꯂꯩꯔꯕ꯭ꯔꯣ? ꯐꯝꯃꯨ ꯂꯥꯎꯅ ꯁꯤꯗ꯫ ꯁꯨꯝ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯁꯤ ꯌꯦꯡꯉꯝꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯕꯤꯃꯣꯜ ꯑꯃꯗꯤ ꯈꯣꯏꯃꯨꯗ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨꯅ, ꯑꯗꯣ ꯅꯪ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯗꯣꯏ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯍꯧꯗꯣꯏꯅꯦ ꯇꯥ ꯈꯣꯏꯃꯨ꯫ ꯑꯗꯣ
ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯎ ꯈꯣꯏꯃꯨꯅ ꯈꯪꯕ ꯂꯩꯔꯗꯤ ꯈꯔ ꯍꯥꯏꯕꯤꯌꯨꯅꯦ ꯌꯨꯝ ꯑꯗꯨ ꯀꯅꯥ ꯀꯅꯥꯅ ꯁꯥꯈꯤꯕꯅꯣ ꯑꯗꯨꯒ ꯁꯤꯗꯣꯛꯇꯨꯅ ꯊꯝꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯑꯁ ꯕꯤꯃꯣꯜ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯗꯨꯗ ꯁꯨꯝ ꯍꯪꯗꯅ ꯂꯩ ꯑꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯗꯅ ꯌꯨꯝ ꯑꯗꯣ ꯈꯣꯂꯥꯒꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯝꯕꯅꯤ ꯑꯗꯨꯗꯒꯤꯗꯤꯅꯦ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯕꯛ ꯂꯣꯏꯔꯒ ꯆꯠꯅꯈ꯭ꯔꯦ ꯀꯅꯥꯝꯇꯅ ꯁꯤꯗꯣꯛꯅꯗꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯇꯥꯃꯣ ꯑꯩꯉꯣꯟꯗ ꯋꯥꯂꯣꯠ ꯄꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤ ꯌꯨꯝ ꯑꯗꯨ ꯈꯣꯂꯥꯒꯤꯗꯃꯛꯇ ꯁꯥꯕ ꯌꯨꯝꯗꯤ ꯃꯥꯟꯗꯦ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯄꯥꯜꯂꯤ ꯑꯗꯨꯒ ꯀꯥꯁꯨ ꯈꯥꯏꯗꯣꯛꯏ ꯆꯥꯛꯁꯪ ꯂꯩ ꯌꯨꯝ ꯑꯃꯗ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯂꯣꯏꯅꯃꯛ ꯇꯧꯏ ꯍꯥꯏꯖꯔꯤꯕ ꯅꯍꯥꯟꯋꯥꯏꯗ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯗꯨꯅ ꯃꯤ ꯂꯩꯅꯔꯝꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤ ꯂꯩꯈꯤꯗꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯈꯣꯂꯥ ꯑꯣꯏꯁꯤꯟꯈꯤꯕ ꯃꯥꯜꯂꯤ ꯇꯥꯃꯣ ꯃꯁꯤꯕꯨ ꯆꯨꯝꯗꯕ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯕꯤꯃꯣꯜ ꯅꯪꯕꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯈꯪꯂꯨꯅꯣꯃꯤ ꯀꯩꯗꯧꯉꯗꯣꯏꯅꯣ ꯉꯥꯏꯈꯣ ꯅꯪꯕꯨ ꯍꯞꯇꯥ ꯑꯃꯨꯛꯇꯅꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯒꯤ ꯒꯥꯔꯤꯗꯨ ꯀꯔꯤꯅꯣ ꯌꯥꯗꯗꯅ ꯋꯥꯛꯁꯣꯞꯇ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯗꯨꯅ ꯍꯦꯛ ꯌꯥꯔꯛꯄꯗꯒꯤ ꯒꯥꯔꯤꯗꯨ ꯑꯣꯏꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯥꯏꯅꯦ ꯅꯪꯕꯨ ꯍꯞꯇꯥ ꯑꯃꯈꯛ ꯂꯩꯕꯒꯤꯕꯨ ꯅꯪꯅ ꯑꯗꯨꯛ ꯀꯨꯞꯅ ꯊꯤꯖꯤꯜꯂꯤꯕꯗꯨꯕꯨ ꯇꯥꯃꯣ ꯃꯁꯤ ꯊꯤꯖꯤꯟꯗꯕ ꯌꯥꯗꯕꯅꯤ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗꯅꯦ ꯅꯨꯄꯤ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯃꯄꯥꯟꯗ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯕꯅꯤ ꯑꯩꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗꯁꯨ ꯌꯨꯝ ꯑꯗꯣ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯀꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯍꯥꯡꯉꯨꯔꯤꯕ ꯅꯪꯗꯤ ꯇꯥꯃꯣ ꯑꯩ ꯁꯣꯏꯕꯗꯒꯤ ꯍꯥꯡꯈꯤꯕꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣꯅ ꯊꯣꯡ ꯍꯥꯡꯈꯤꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯗꯨꯕꯨ ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ 이붕어 아섬나 ꯈꯣꯏꯃꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯕꯤꯃꯣꯜꯗ ꯑꯣꯟꯁꯤꯟꯗꯨꯅ 이붕어 ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯀꯅꯥꯝꯇꯅ ꯄꯤꯕ ꯉꯝꯂꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠꯅꯦ ꯅꯪ ꯊꯣꯡꯁꯨ ꯍꯥꯡꯂꯣꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅꯅꯦ ꯃꯥꯏꯕꯤꯔ ꯑꯃ ꯀꯣꯛ ꯇꯥꯅꯣ ꯅꯣꯏꯒꯤ ꯇꯥꯃꯣꯁꯦ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯩꯗꯧꯅꯨꯡꯗ ꯈꯨꯝꯕ ꯉꯝꯂꯣꯏꯀꯣ 이태마 ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯍꯩꯃꯥ ꯑꯗꯨꯗꯤ ꯅꯪꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯣꯗꯅ ꯈꯨꯝꯕ ꯌꯥꯗꯤ ꯃꯥꯏꯕꯤꯔ ꯑꯃ ꯌꯦꯡꯉꯨꯀꯣ ꯆꯠꯂꯣ ꯅꯪꯁꯨ ꯊꯦꯡꯈ꯭ꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯃꯣꯜ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯦ ꯈꯣꯏꯃꯨꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨꯅꯁꯨ ꯑꯆꯨꯝꯕꯅꯤ ꯏꯕꯨꯡꯉꯣ ꯃꯥꯏꯕꯤꯔ ꯑꯃ ꯌꯦꯡꯉꯨ ꯑꯩꯅ ꯊꯣꯡꯗꯣ ꯍꯥꯡꯉꯨꯅꯣ ꯍꯥꯏꯔꯒ ꯅꯪ ꯀꯔꯤꯒꯤ ꯍꯥꯡꯉꯨꯔꯤꯅꯣ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯅꯧ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩ ꯃꯉꯣꯟꯗ ꯇꯥꯅꯧ ꯇꯥꯗ ꯃꯥꯏꯕꯗꯨ ꯇꯥꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯒꯤ ꯂꯩꯐꯝꯁꯨ ꯑꯩꯅ ꯈꯪꯕ ꯅꯠꯇꯦ ꯇꯥꯗꯗꯤ ꯈꯪꯂꯕꯅꯤ나 마이버두가 ꯑꯃꯨꯛꯇꯪ ꯂꯥꯛꯃꯤꯟꯅꯒꯦꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤꯅ 이붕어 ꯃꯗꯨꯒꯤ ꯃꯔꯝꯗꯅꯦ ꯅꯣꯏ ꯇꯥꯗꯁꯦ ꯀꯔꯤꯝꯇ ꯆꯦꯟꯊꯍꯜꯂꯅꯨꯀꯣ ꯁꯦ 마이버두기 ꯌꯨꯝꯁꯨꯅꯦ ꯁꯤꯗꯒꯤ ꯄꯪꯊꯥꯞ ꯊꯥꯞꯇꯅ ꯂꯩꯔꯕꯅꯤ 마이버두기 ꯃꯃꯤꯡꯅ ꯏꯕꯣꯝꯆꯥ ꯀꯧꯕꯅꯤ 마이버 이봄ꯆꯥ ꯍꯥꯏꯕꯗꯅꯦ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤꯀꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯃꯣꯜ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯤ ꯍꯣꯏ ꯐꯔꯦ ꯏꯇꯩꯃ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜ ꯑꯃꯥꯏꯕ ꯏꯕꯣꯝꯆꯥꯒꯤ ꯃꯌꯨꯝ ꯊꯤꯕꯗꯤ ꯅꯠꯇꯕꯤꯗ ꯃꯍꯥꯛꯀꯤ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯜꯂꯤ ꯌꯨꯝ ꯑꯁꯦ ꯈꯣꯂꯥ ꯑꯃꯒꯤꯗꯃꯛ ꯁꯥꯈꯤꯕ ꯌꯨꯝꯗꯤ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯅꯔꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯣꯂꯥꯒꯤꯗꯃꯛꯇ ꯁꯥꯕ ꯑꯣꯏꯔꯕꯗꯤ ꯙꯥꯔꯤ ꯍꯥꯞꯂꯤꯕꯁꯤꯁꯨ ꯍꯥꯞꯂꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯌꯨꯝ ꯑꯁꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯌꯨꯝꯗꯤ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯑꯩ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯐꯤꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯟꯈꯤꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇꯨꯡꯗ ꯁꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯗꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯨꯂꯩ ꯂꯩꯔꯣꯏ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜꯅ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯕꯦꯛꯆꯥꯎ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨ ꯁꯣꯔ ꯂꯣꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯒꯝ ꯑꯁꯨꯃꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗ ꯃꯥꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯊꯦꯡꯒꯥꯏꯅꯕꯒꯨꯝ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯀꯅꯥꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯌꯨꯝꯁꯦ ꯀꯩꯅꯣꯝꯅꯤ
ꯑꯩ ꯌꯨꯝꯗ ꯄ꯭ꯔꯞ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯄ꯭ꯔꯞ ꯑꯁꯨꯃꯛ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝ ꯌꯧꯒꯗꯕ ꯂꯥꯏꯟ ꯒꯥꯔꯤ ꯍꯥꯏꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯀꯧꯕꯒꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯐꯪꯏ ꯑꯗꯨꯕꯨ ꯕꯤꯃꯣꯜꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜꯅ ꯒꯥꯔꯤ ꯉꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯁꯨ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯕꯤꯃꯣꯜꯅ ꯑꯗꯨꯝꯅ ꯒꯥꯔꯤ ꯉꯥꯏꯔꯒ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯎꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯄ ꯑꯣꯏꯔꯤꯗ꯭ꯔꯥ ꯐꯔꯦꯗ ꯃꯌꯨꯝ ꯆꯠꯄ ꯑꯣꯏꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯉꯔꯥꯡ ꯆꯠꯈ꯭ꯔꯒ ꯉꯁꯤ ꯂꯥꯛꯄ ꯑꯗꯨꯗ ꯕꯤꯃꯣꯜꯒꯤ ꯃꯃꯥꯅ ꯀꯩꯗꯧꯕ ꯌꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯁꯥꯗꯣ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕꯒꯨꯝ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯕꯦꯒ ꯑꯗꯣ ꯂꯩꯃꯥꯏꯗ ꯙꯝ ꯊꯥꯗꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯒꯤ ꯃꯃꯥ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯍꯥ ꯅꯁꯥꯗꯨꯕꯨ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯦ ꯇꯦꯟꯁꯟ ꯑꯃ ꯏꯂꯩ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯏꯃꯥ ꯑꯩꯅ ꯂꯩꯔꯨꯔꯤꯕ ꯌꯨꯝꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯥꯜꯂꯤ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯍꯦꯛ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯣꯏꯗ ꯏꯉꯛ ꯉꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯄꯒꯨꯝꯅꯁꯨ ꯇꯧꯏ ꯑꯩꯅ ꯊꯑꯣꯏꯅ ꯍꯪꯂꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯅꯨꯃꯤꯗꯥꯡꯗ ꯃꯤꯅ ꯀꯧꯔꯛꯂꯕꯁꯨ ꯈꯨꯝꯂꯨꯅꯨ ꯊꯣꯡ ꯊꯤꯜꯂꯕꯁꯨ ꯊꯣꯛꯂꯨꯅꯨ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯒꯤ ꯃꯪꯗꯗꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯊꯣꯛꯂꯨꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯃꯣꯜꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯇꯧꯈꯤꯕ ꯑꯃꯗꯤ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯃꯥꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯃꯃꯥꯗꯁꯨ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯉꯝꯈꯤꯗꯦ ꯌꯨꯝ ꯑꯗꯣ ꯃꯅꯨꯡꯂꯣꯝꯗꯒꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨ ꯎꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕꯤꯃꯣꯜꯒꯤ ꯃꯃꯥꯅ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯅ ꯆꯠꯈꯤꯕ ꯅꯣꯏꯒꯤ ꯇꯥ ꯈꯣꯏꯃꯨꯗꯨꯗ ꯍꯪꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯏꯃꯥ ꯑꯩ ꯇꯥ ꯈꯣꯏꯃꯨꯒꯤ ꯃꯃꯥꯡꯗꯁꯨ ꯆꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯥ ꯑꯃ ꯇꯥꯅꯧ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯂꯛꯂꯤꯕꯅꯤ ꯃꯥꯏꯕꯗ ꯌꯦꯡꯉꯨꯁꯨ ꯍꯥꯏꯗꯅ ꯑꯗꯨꯅꯗꯤ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯁꯨꯝ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯏꯃꯥ ꯑꯩ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅꯤ ꯏꯃꯥꯅ ꯁꯨꯝ ꯈꯟꯕꯗꯅꯦ ꯌꯨꯝ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯃꯤ ꯑꯃꯒꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯐꯔꯦ ꯅꯪꯅꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯏꯃꯥ ꯈꯨꯌꯥ ꯇꯨꯁꯤꯜꯂꯤ ꯅꯪꯅ ꯑꯥ ꯂꯝꯗ ꯆꯠꯈꯤꯕꯗꯣ ꯏꯃꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯐꯖꯅ ꯉꯥꯏꯊꯣꯛꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤꯗꯣ ꯁꯦꯝꯕ ꯂꯣꯏꯔꯒ ꯆꯠꯂꯨ ꯍꯥꯏꯗꯅ ꯅꯪꯅ ꯉꯥꯏꯉꯝꯗꯗꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯕꯨ ꯏꯃꯥ ꯈꯨꯡꯒꯪꯗꯅ ꯕꯨꯠ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯍꯧꯔꯛꯑꯅꯤ ꯅꯈꯣꯏꯒꯤꯅꯦ ꯀꯕꯤꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯑꯗꯧꯅꯤ ꯑꯁ ꯏꯃꯥ ꯀꯕꯤꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯑꯗꯨꯝꯅ ꯕꯤꯃꯣꯜ ꯑꯃꯗꯤ ꯕꯤꯃꯣꯜꯒꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯤꯃꯣꯜꯒꯤ ꯃꯄꯥꯗꯣ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯅꯃꯥꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯣ ꯍꯥ ꯃꯧ ꯆꯦꯜꯂꯛꯄꯩ ꯋꯥꯔꯤꯔꯣ ꯀꯔꯤꯅꯣ ꯕꯤꯃꯣꯜ ꯅꯪꯅ ꯉꯔꯥꯡ ꯄꯔꯄꯞ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯔꯄꯞ ꯂꯥꯛꯂꯤꯕꯁꯤꯅ ꯑꯁ ꯈꯥꯏꯅꯕ ꯁꯥꯎꯅꯕꯒ ꯌꯥꯎꯔꯕ꯭ꯔꯣ ꯑꯁ ꯄꯥꯕꯨꯡ ꯑꯩꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯖꯥꯠꯅꯤꯗ ꯏꯆꯥꯕꯨ ꯃꯊꯥ ꯁꯥꯕꯒꯁꯨ ꯍꯩꯕ꯭ꯔꯅꯦ ꯍꯥ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯍꯟꯗꯨꯅ ꯅꯪ ꯃꯊꯥ ꯁꯥꯔꯤꯕꯅꯣ ꯍꯥꯏꯌꯨ ꯏꯆꯥꯗꯣ ꯇꯣꯝꯇꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨꯅꯦ ꯏꯄꯥ ꯇꯧꯒꯦꯅꯦ ꯑꯁ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯒꯤ ꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯗꯕ ꯃꯥꯜꯂꯤꯗ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯗꯕ ꯅꯪꯒꯤꯁꯤ ꯋꯥꯁꯤ ꯌꯥꯝ ꯂꯨꯕ ꯃꯥꯜꯂꯤ ꯍꯥ ꯅꯪꯕꯨ ꯅꯨꯄꯤꯒ ꯆꯤꯡꯉꯨꯔꯕ꯭ꯔో ꯑꯁ ꯄꯥꯕꯨꯡ ꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯄ ꯀꯔꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯍꯣ ꯃꯣꯏ ꯕꯕꯥ ꯅꯆꯥꯅꯨꯄꯥꯁꯤ ꯃꯪꯗꯅꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦꯌꯦ ꯑꯗꯨꯒꯅꯦ ꯑꯗꯨꯝ ꯆꯪꯉꯛꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯔꯤꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯆꯪꯉꯛꯇꯕꯒꯤ ꯃꯊꯥ ꯁꯥꯔꯤꯕ ꯍꯥ ꯂꯥ ꯏꯄꯥ ꯆꯪꯍꯟꯒꯦ ꯂꯥꯎ ꯅꯪ ꯆꯪꯕ ꯍꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯄꯥ ꯆꯪꯍꯟꯕꯤꯒꯦ ꯂꯥꯎꯅꯦ ꯑꯁꯨꯝꯅ ꯕꯤꯃꯣꯜꯒꯤ ꯃꯃꯥꯒ ꯕꯤꯃꯣꯜꯒꯤ ꯃꯄꯥꯒꯅ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯪꯒꯤ ꯋꯥꯔꯤꯕꯨ ꯋꯥꯔꯤ ꯑꯣꯏꯅ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯔꯦꯝꯅꯗꯨꯅ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯗꯤ ꯃꯊ꯭ꯋꯥꯏꯅ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜꯅ ꯐꯔꯦ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ
ꯑꯗꯨ ꯇꯥꯔꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯂꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯒꯤ ꯃꯃꯥꯅ ꯁꯦ ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ, ꯏꯃꯥꯅꯦ ꯆꯥ ꯂꯣꯟꯕꯤꯔꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯜꯒꯤ ꯃꯃꯥ ꯑꯗꯣ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯒꯤ ꯃꯄꯥꯁꯨ ꯐꯣꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯐꯣꯟꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ꯫ ꯕꯤꯃꯣꯜ ꯃꯇꯣꯝꯇ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯕꯤꯃꯣꯜꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯆꯧꯀꯤꯗꯥꯔ ꯑꯣꯏꯔꯤꯕ ꯈꯣꯏꯃꯨꯗꯣ ꯕꯤꯃꯣꯜꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯣ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯏꯃꯨꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦꯍꯦ ꯌꯨꯝꯁꯤꯅ ꯊꯣꯡ ꯂꯣꯜꯂꯤꯕꯁꯤꯅ ꯃꯥꯕꯨ ꯗꯨꯀꯥꯟꯗꯒ ꯆꯠꯈꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯏꯃꯨꯗꯣ ꯗꯨꯀꯥꯟꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯗꯨꯀꯥꯟꯗꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯈꯣꯏꯃꯨ ꯁꯤ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯈꯣꯏꯃꯨꯅ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯃꯤ ꯑꯃ ꯊꯤꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯀꯅꯥꯅꯣ ꯅꯪꯅ ꯊꯤꯔꯤꯕꯗꯨꯕꯣ? ꯑꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯃꯆꯥꯗꯨꯔꯣ? ꯍꯣꯏꯅꯦꯍꯦ, ꯉꯁꯥꯏꯗꯣ ꯃꯥꯅ ꯑꯩꯒꯤꯗ ꯂꯥꯛꯑꯒ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯅꯗꯤ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ꯫ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯂꯩꯍꯧꯗꯤꯅꯦ꯫ ꯃꯥꯗꯨ ꯌꯨꯝꯗ ꯆꯠꯄ ꯃꯥꯜꯂꯤ꯫ ꯄꯣꯌꯣꯝꯃꯣ ꯊꯥꯌꯣꯝꯃꯣ ꯒꯥꯔꯤ ꯇꯣꯡꯉ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯅꯪ ꯍꯥꯏꯁꯤꯕꯣ? ꯍꯣꯏ ꯑꯃꯤ, ꯑꯩꯅ ꯎꯍꯧꯕꯗꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯁ ꯃꯥꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯑꯩ ꯐꯣꯟꯗ ꯇꯧꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯏꯃꯨꯅ ꯕꯤꯃꯣꯜꯗ ꯐꯣꯟ ꯇꯧꯏ꯫ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯏꯃꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯐꯣꯟ ꯇꯧꯕ ꯑꯗꯨꯗ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯍꯥꯏ ꯅꯪ ꯀꯥꯏ ꯂꯩ? ꯑꯩꯅ ꯅꯪ ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯁ ꯇꯥ ꯈꯣꯏꯃꯨ, ꯑꯩ ꯌꯨꯝꯗ ꯍꯜꯂꯦ꯫ ꯌꯨꯝꯗꯨꯗ ꯂꯩꯕꯗꯣ ꯀꯌꯥ ꯍꯩꯅꯔꯛꯇ꯭ꯔꯦꯗ꯫ ꯏꯍꯦ, ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯅꯪꯕꯣ? ꯑꯩꯅ ꯅꯉꯣꯟꯗ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯟꯅꯧ ꯍꯥꯏꯗꯅ ꯃꯥꯏꯕꯒꯤ ꯃꯃꯤꯡꯁꯨ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯍꯣꯏ ꯇꯥꯗ, ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯌꯦ, ꯑꯗ ꯑꯩꯁꯦ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯕ꯫ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯑꯩ ꯐꯖꯅ ꯑꯣꯏꯅ ꯂꯥꯛꯂꯒꯦ꯫ ꯍꯣꯏꯗ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯦ꯫ ꯅꯪꯅ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯣ ꯅꯪꯅꯦ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯃꯥꯏꯕꯤꯔ ꯑꯃꯗꯤ ꯇꯥꯅꯧ ꯀꯣ꯫ ꯃꯤ ꯑꯁꯤ ꯆꯦꯛꯁꯤꯜꯂꯤꯉꯩ ꯐꯩꯗꯅꯀꯣ꯫ ꯍꯣꯏ ꯇꯥ ꯈꯣꯏꯃꯨ, ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯩꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯣꯏꯗꯤ ꯀꯔꯦꯝꯅꯔꯒ ꯑꯗꯨꯝ ꯅꯣꯛꯁꯜꯂꯛꯏꯗ꯫ ꯃꯈꯣꯏꯁꯨꯅꯦ ꯊꯥꯖꯗꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯇꯥ ꯈꯣꯏꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯕꯤꯃꯣꯜꯗꯣ ꯐꯣꯟ ꯊꯝꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯄꯔꯞ ꯑꯃꯨꯛ ꯍꯟꯈ꯭ꯔꯤꯕꯗꯨ ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯂꯒꯅꯤ꯫ ꯑꯁ ꯑꯗꯨꯕꯨ ꯈꯣꯏꯃꯨ, ꯃꯥꯅ ꯋꯥꯔꯤ ꯇꯝꯕꯗ ꯃꯥꯁꯤ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯟ ꯊꯣꯛꯎꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯌꯥꯎꯏꯅꯤ꯫ ꯑꯗꯣ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯉꯝꯈꯤꯗꯦꯁꯨ ꯍꯥꯏ꯫ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯍꯦ꯫ ꯑꯗꯨꯅꯤꯅꯦꯍꯦ, ꯑꯗꯨꯒꯤ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯍꯪꯕ ꯂꯥꯛꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯒꯗꯕꯗꯤ ꯃꯥꯟꯗꯦ꯫ ꯈꯪꯗ꯭ꯔꯦ ꯏꯕꯣ ꯈꯣꯏꯃꯨ, ꯅꯪꯁꯨ ꯀꯗꯥꯏꯗ ꯑꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯨꯔꯤꯕꯅꯣ? ꯌꯥꯗꯤ ꯈꯪꯂꯕ ꯌꯨꯝ ꯑꯁꯤꯗꯕꯨ ꯑꯁ ꯃꯥꯅꯗꯤ ꯂꯩꯐꯝ ꯑꯃꯗ ꯁꯤꯜꯂꯨꯗꯅ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯌꯥꯒꯗ꯭ꯔꯅ ꯁꯤꯜꯂꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯤꯁꯨꯅꯦ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯈ꯭ꯔ ꯄꯣꯠꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯤꯡꯉꯤꯕꯅꯤ꯫ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯃꯥꯡꯖꯔꯦꯗꯅ ꯁꯦ, ꯃꯥꯡꯖꯕ ꯇꯥꯕ ꯀꯣ, ꯍꯣꯌꯥ ꯌꯥꯔꯗꯤ ꯀꯣ꯫ ꯑꯁꯨꯝꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯗꯨꯀꯥꯟꯗꯥꯔ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯈꯣꯏꯃꯨꯁꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯤ꯫ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯕꯤꯃꯣꯜꯗꯣ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯃꯥꯟꯅꯕꯁꯤꯡꯒ ꯈꯔ ꯄꯨꯟꯗꯨꯅ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏ ꯄꯨꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯕꯤꯃꯣꯜ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯣ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯗꯒꯤ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯗꯪ ꯂꯥꯎꯅ ꯊꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯗꯪ ꯊꯤꯟꯕ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯤꯃꯣꯜꯒꯤ ꯃꯃꯥ ꯑꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯪꯅꯅ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯩꯃꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯕꯕꯥ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯗꯨꯛ ꯄꯊꯥ ꯇꯥꯍꯥꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ,
thong na tong tong thili ba sibu kana no aha kana thin ge ne e hoi ni kana wore ba jano ne angai ko ai tho ge yeng ge ko as manung kang go ga wairam dana era wairam moida yana ba ma loi porak khaba ngak tani kasu to roise asam na hairaga bimol gi mapa bung to hogalakle aduga thong to hang ge tawi adum na thong to hang ge haiduna thongjin adu tamna lakpa matam da somdana bimol do masa adu phara haiduna ik laurtuna masa ado na hiraduna karigumba ama tawduna leiramba da bimol gi mapana ibungo nang bu kaidoroge ne haiduna thong adu da thilli adubu thong ado hang torakti adumna bimol gi mapana lawpa adu da bimol gi mama su chen thorakle aduga kaidoroge haiduna hangi matam adu da bimol gi mapana nachanu pa se kaidormu khangde sangduna leiri mahakse malak naba male haiduna bimol gi mama da pautami masidagidi bimol gi mapana thong ado yamna wana phakairaga manungka changpadadi somdadi bimol do maya da kongon kaba makai masa do musallaga phara haiduna leiramlei madu uba adu da bimol gi mama amadi mapa da chen duna yamna pakhana bimol bu namduna haudu i adumne hek haudokpaga somda yum adu gi thong adu da thilamba do chap lepkhri masidagidi bimol su wakal klak aduna mahak akoi badu da kulei leduna jengi aduga aibu thado o haiduna lauri matam adu da bimol gi mapara kaidoragini isa rupa nangbo haiduna masa nomlu ba adu dadi bimol lauramba do chap lepi aduga mama ga mapa ga da yinga i masidagidi mamana kaidoragi ibungo nangbo haiduna maya da kari kongol do taithokpiri matam adu da bimol na ima ai mangyam nungairam di ima hoiba adu nangbo kaidori no mamangda ima ngarang aina mangki bamangdo adugi makha chatharak poina aihang ne tumthakibaga ayaste agi khungangi yum adu da aise tholai aihang na mikap he tholakpaga aina othorakpada nupi ado leptuna amuk lerami nupi ado ubadagi aina yum adu da thongdo hangu haiduna yamna kana thinki adubu thong ado hangtorakhidi matam adu da aigi tunglomdagi nupi adu na yamna hauna noklaga nang hoji ti loirabani hairamlaga aigi sayeng asida pairaga yamna kana langki aduma langthorokpadu da aise sumaga taki marudagi aise khongdo yamna kana nana teki madugi matung aise sekok chen thoraklaga gari tongduna ai yum masida lakhi bani ba aina yum jorokpata numidang matam oibani na thong londuna leirami adubu aina thong ase hango ima haiduna yamna kana thong thinki adubu kana amatana hangtorakhidi aduma tongari ngai nupi ado laktuna aigi khong ase paiduna agi khongangi yum adu yonguna ba laktuna soro adumak chingduna leiribani ma nupi adugi masammana ifa pharaba kiraba saktam mado ubada natana laimaida chingbagi anaba aduna aise yamna wana khangkhibani o ibungo nangbu mana singba matamda kadai phawbudi chingkhre babung ai khongangi yum ado madugi thongal phawbudi chingkhre babung is mama kari haige makhoi babung ibungo gi mangsi araiba madi woroi dori hei ibungo nangna adumna thong thilakpa aduda aikhoi gi thong ase yamna kana thilakhi marudagi di namaga aigana haugatlakraga thong ase hangge haduna torpada nangse kamalung asida nasa natomta yamna wana sangba amati na hebagi makhol tarakpa aduda aina nangbu kaidorage haiduna lawpada nahakse karimata takhidabani marudagi aina thong ase phakairaga changpadadi nahak ase kongol biri karga leramliba sidni ai mama ai hayengmak amaiba ama tandaba yadre ai ibungo nang sunga sidi tumluranu ko babung ne hayeng amaiba ma kauraga kari lebage haibado hangtoklasi aina khangba hairaba amaiba yamna leida hoi babung apungbu kya tarabage apung baro khara hele adubu tumtharuno ko nang hek tumthabaga karino ma hek tawi hoi babung asamna makhoi wari watai sanaraba matung bimol gi mama ga mapaga do karom da chakri adubu bimol di yamna tumningki mahana tumning liba do karamna phagada gi haidu na mahak yamna wada khalli adubu mahak tumning buto asum henjalakli masidigi di mahak ki manaka leiriba ising ado mahak thakpada da ising batal lama loiri maruda natana mahak tumning be hemalakpada gi kari chaba yaba leibagi haidu da mahana pangsa da sari masidigi di mahak ki kadagi throklaga magi priest ki lawthoklaga uhai kharasu saduna tumdana bagi damak yamna kanna honari adumna mahakna yamna wana honabadagidi mahak haujikti tumning latri maramaduna mahakna film jengduna leithokli asamna mahakna film ani jengba lorakpadati
ꯅꯣꯡ ꯉꯥꯐꯨꯝ ꯇꯧꯔꯛꯂꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯃꯣꯜ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯖꯦꯜ ꯁꯥꯟꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯤꯃꯣꯜꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯒꯤ ꯃꯄꯥꯕꯨꯡꯅ ꯅꯪ ꯉꯁꯤꯗꯤ ꯌꯥꯍꯧ ꯉꯜꯂꯤꯔꯥ ꯐꯩ ꯑꯗꯨꯝꯅ ꯌꯥꯍꯧ ꯉꯟꯒꯗꯕꯅꯤꯀꯣ ꯐꯔꯦ ꯑꯩꯁꯨ ꯏꯁꯥ ꯏꯎ ꯁꯦꯡꯗꯣꯛꯂꯒ ꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯅꯕ ꯇꯧꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯜꯒꯤ ꯃꯄꯥꯕꯨꯡꯗꯣ ꯏꯔꯨꯖꯕ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯈ꯭ꯔꯦ ꯕꯤꯃꯣꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩꯈꯤ ꯕꯤꯃꯣꯜꯒꯤ ꯍꯩꯅꯕꯤꯁꯤ ꯅꯣꯕꯦꯜꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥꯒꯨꯝꯕ ꯄꯥꯕꯁꯤꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯕꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯣꯕꯦꯜ ꯑꯃ ꯄꯥꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯕꯤꯃꯣꯜꯗ ꯊꯛꯅꯅꯕ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯏꯃꯥ ꯄꯥꯕꯨꯡꯗꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯥꯏꯕ ꯀꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯃꯥꯏꯕꯗꯨ ꯐꯪꯗ꯭ꯔꯕ ꯖꯥꯠꯂꯣ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯁꯣꯝꯗ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯉꯥꯏꯈꯣ ꯃꯥꯅꯦ ꯃꯥꯏꯕꯗꯣ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯃꯔꯥꯏ ꯂꯥꯛꯆꯔꯗꯤꯗ ꯑꯁ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯑꯩꯁꯦ ꯀꯔꯤꯅꯨꯡꯒꯤꯗꯃꯛꯇ ꯆꯠꯂꯨꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯏ ꯌꯨꯝ ꯑꯗꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯩꯗꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯃꯗꯨꯃꯛ ꯐꯥꯎꯈ꯭ꯔꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯗꯨ ꯈꯣꯏꯔꯝꯃꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯈꯣꯏꯔꯝꯕ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗꯣ ꯏꯃꯥ ꯈꯣꯏꯔꯝꯃꯨꯗꯤ ꯍꯥꯏꯔꯨꯅꯨ ꯌꯨꯝ ꯑꯗꯨꯗ ꯒꯣꯔꯣꯡ ꯑꯗꯨꯃꯛ ꯆꯪꯁꯜꯂꯕꯅꯤ ꯑꯗꯨꯃꯥꯏꯅꯅꯦ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄ ꯇꯧꯕꯗꯨꯗꯅꯤ ꯅꯪꯅꯅꯦ ꯑꯋꯥꯕ ꯇꯥꯔꯤꯕꯁꯦ ꯑꯁꯨꯝꯅ ꯕꯤꯃꯣꯜ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯕꯤꯃꯣꯜꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯒꯤ ꯃꯄꯥꯅ ꯑꯣꯖꯥ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯉꯛꯄ ꯑꯗꯨꯗ ꯕꯤꯃꯣꯜꯒꯤ ꯃꯃꯥꯅ ꯍꯩ ꯃꯥꯏꯕꯗꯣ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯜꯒꯤ ꯃꯃꯥꯗꯣ ꯊꯣꯛꯂꯛꯏ ꯊꯣꯡꯖꯄꯥꯜ ꯑꯗꯨꯗ ꯕꯤꯃꯣꯜꯒꯤ ꯃꯄꯥꯅ ꯆꯪꯉꯛꯂꯤꯕꯗꯣ ꯊꯦꯡꯅꯔꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥ ꯍꯟꯕꯤꯔꯛꯂꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜꯒꯤ ꯃꯄꯥꯅ ꯑꯩ ꯆꯠꯂꯨ ꯀꯔꯤꯅꯣ ꯃꯥꯏꯕꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯇꯧꯔꯛꯎ ꯆꯥ ꯂꯣꯜꯂꯨꯁꯨ ꯆꯠꯂꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨ ꯏꯕꯨꯡꯉꯣ ꯁꯤꯔꯥ ꯅꯪꯅ ꯍꯥꯏꯕꯗꯣ ꯍꯣꯏ ꯃꯥꯅꯤ ꯑꯣꯖꯥ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯗꯥꯏ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯑꯃꯨꯛꯇ ꯄꯤꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯕꯤꯃꯣꯜꯒꯤ ꯃꯈꯨꯠ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯉꯤ ꯃꯤꯍꯨꯟꯒꯤ ꯀꯥꯡꯂꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯕꯤꯃꯣꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯪꯗ ꯀꯔꯤ ꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯃꯣꯜꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯔꯣꯟ murum ꯁꯣꯜꯂꯒ ꯕꯤꯃꯣꯜꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯏꯁ ꯍꯥꯏꯔꯒ ꯊꯥꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯏꯄꯨ ꯀꯩꯗꯧꯕꯤꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯁꯦ ꯅꯪꯅꯦ ꯂꯣꯡꯅ ꯑꯃꯨꯛꯇ ꯍꯤꯞꯄꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯃꯣꯜꯕꯨ ꯂꯣꯡꯅ ꯍꯤꯞꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯇꯨꯝꯗꯕ ꯌꯥꯔꯔꯣꯏ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯅꯪꯕు ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤ ꯅꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯁꯨ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯁꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯅ ꯊꯤꯟꯊꯗꯕꯤꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯍꯥꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯍꯤꯡ ꯑꯗꯨꯝꯕꯒ ꯆꯣꯟꯊꯔꯝꯂꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛ ꯅꯣꯡ ꯉꯥꯟꯕꯒ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯌꯨꯝ ꯑꯁꯤ ꯃꯁꯛ ꯈꯪꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯀꯤꯔꯗꯨꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯨ ꯌꯨꯝ ꯑꯁꯤ ꯐꯥꯎꯕ ꯂꯥꯛꯂꯝꯂꯕꯅꯤꯅ ꯅꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤꯀꯣ ꯐꯔꯦ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯑꯩꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯛꯄꯗ ꯇꯨꯝꯂꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯕꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯗꯣ ꯃꯔꯝ ꯍꯥꯡꯗꯣꯛꯀꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯈꯔꯗꯤ ꯃꯪꯂꯩꯕꯥꯛ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦꯀꯣ ꯐꯔꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯇꯨꯝꯅꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯅꯍꯥꯛ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯀꯔꯤꯅꯣ ꯂꯥꯏꯒꯤ ꯃꯇꯦꯡꯕꯨ ꯑꯩꯅ ꯄꯥꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯃꯍꯥꯛꯇꯤ ꯂꯥꯏ ꯑꯣꯟꯈ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯥꯡꯕ ꯉꯝꯂꯒꯅ ꯄꯥꯡꯂꯦ ꯉꯝꯗ꯭ꯔꯒꯅ ꯉꯝꯖꯗ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯍꯪꯗꯕꯗꯤ ꯌꯥꯗꯕꯅꯤ ꯅꯍꯥꯛꯅ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯕꯨ ꯀꯧꯊꯣꯔꯛꯀꯅꯤꯀꯣ ꯐꯔꯦ ꯅꯍꯥꯛ ꯇꯨꯝꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯈꯨꯕꯥꯛꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯕꯤꯃꯣꯜꯕꯨ ꯃꯃꯤꯠ ꯎꯏꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ ꯕꯤꯃꯣꯜꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ
mahak mamit uisankhri masidagidi amaiba aduna bimolgi maraibakta nanthari adumne hek tawkhibaga bimol do kutakta adumak tumkhri mahakna hek tumbaga mahak ase khungangi yum adugi thunga da phagolai thawai mirel aduna mahak pu chinglibatu da mahak naraduna thadok narubagi dabak jamna kana songli masidagidi thawai mirel adu da mahar wansil laga nahak kanano karigidam kan nahak na aibu soro soro laktuna singlibano hayu nang hojik kari pamano nang na pama khudima hayu ai nang kina ting pangi adumna hairak paduta nupi aduna bimol bu chinglibado thadori matamatu da bimol chaplepi aduga nupi adugi maikaida yengduna hayu nang kanano karigidam nang na ai thapuk ase tawribano adumna hairak paduta nupi aduna makhata na hairi ayase yum masida leiramba nupini ayhak sunangumna oza ama uduna leiramibani adubu makhoi miyui khrana manaraga aibu school achida oza oibado nattabada atopa mafam amada oza oinabagi damak transfer tawnabagi damak sinrakhi wafam aduda aidi ima su anaba lei haiduna yakhidi adubu makhoi mayamna yamna kanna yetpadagi ai transfer ado chatpa takhi adubu aina aikhoi gi lamgi MLA aduda haijabadagi MLA aduna aigi transfer ge order to kakthatlaga atopa miyui ama wena thanabagi damak tawki madudagi miyui aduna nomo numidanga ma laklaga aibu yamna thina ot naiduna phuki amati thawai sumangan biki tawriba matau aduta aigi imado pakatuna maksu adumak sikhri aina leiramliba yum aduni nahangna hojik leiribado thaudok adugi matangda uhoba lekai asigi mi punamak kana amatana sakhi oibiu yakhidi uhogdi khangogdi haiduna makhoi loinamak chenakhi maramdi aibu hatpa misak aduna loinamak paisana menki madugi matungdagidi aina sauduna lekai asida leiriba mi punamak ahingna thengbada thong thin thinduna haudoklaga mathang mathang aina makhoibu hatkhibani madugi matungdagidi makhoina aibu amaibi tanaraduna yum aduta phajinduna thamki adubu makhoina phajinduna thamliba dudi atei amata nati yum adugi sumang aduta hauriba u pambi adugi makhongda aibu makhoina phajinduna thamkibani maramaduna ai yum aduda changba yakhidi aina yum aduda changba yadana changna leiringai asida yum aduda miyoi kaya ama leinanabagi damakta lakhi maradagi aina sauduna makhoigi thawai mirelbu ahingda kauthok tuna hatliba sini nangbusu aina hatkadoribani wafam adu tabada bimolna aidi nangbu hatpasu yauduna karigi damakta ayu hatkadoribano ayu nanga thadoklabadi aina nangna ting pangani nang hojik kari pambano wafam adu tabada nupi aduna aihangna pamba haibabu aibu ining tamallu aibu phajinduna thamlibase nahangna thadou adu werabadi nangbu soina thadokpige adumna hairakpada bimolna nangbu aina matau karamna thadokadoribano nangi namingna kari koba haiduna hangi matamaduda nupina nahakbu hojik tainariba amaiba aduda hayu amaiba aduna yarabadi aina phajinduna leiribase mahanga thadokpa ngamgani aduga aigi iming prabha kawi hayu adumna hairakpaduta bimolna phare adudi ai amaiba adugi manakta chatlugi magi manakta matau karamna chatkani adumna hairakpaduta nupi aduna phare nak haujimak chatkro asumna hairaga nupi aduna makhutagi karigumba angu maikhu chabullama kamthorei adumna hek tawbaga somda bimoldo makeup khangthok tholei mahana makeup thorakpadadi mahagase magi phamungda phawgalakli matamaduda amaiba aduna hai kari hainarakle mana kari haige adumna haiba aduda bimolna nupi aduna hairakiba wafam punamak loinamak amaiba aduda tamle masidagidi amaiba aduna fare adudi aikhoi punna mafam aduda chatlasi aduga u aduki manakta lai khoira khuramdaba yararoi asomna hairakpaduta bimolgi mapana mafam aduda chatrabasu lai khoiramba yaroira haiduna hangi matam aduda amaiba aduna yaroi adusu kanasu khangandana numidang ahingda tatkadabani mina khangkhrabadi prabhagi thawaya do thadokkhre haiba hek khangada aikhoibu mayamna awafamda tahalakbasu yai hairi wafam aduta mayam loinamak janaraduna numidang ahing athengbada chatpa haibado sem sadun leikhi matamde asum haukibana ahingi matam oisalakli matam aduda amaiba aduna lusingduna haujik bimolna hana leiramba khungangi yum aduda lakli asumna laklaba matung gari ado mafam chana tharamlaga yum aduda changsinglakli yum aduda changsinlakpada bimoldi yamna masada hainadaba poi masidagidi amaiba aduna phare nakoi namana chanapa nakoi sadaleramu ai amutang lai khoiram lukhige asomna hairaga mahana u adugi makhonga changsinduna
kari karino leiwa tinwa khara tawduna polam cheram khara katli adumne hekatpaga u ado kanagumbi amana nipagum yamna kanna ni nungsi susitana mafam adada leiriba una punamak fara haibagum tawi tawriba sabtra aduta lakliba bimol amadi bimolgi mamaga mapagato kiraduna makhoi kulei leduna jingduna lei masidagidi amaiba to khonglei thuna parapap chentorakle aduga hai bimol se hipuse asumna harga mahaki koyet cheliba angogo piado leimai yamna thuna thai aduga bimol bu hibna ba hairi matamadu da bimol na sida hibla gai kedogedoribano haiduna hangi matamadu da amaiba duna nahaki thawai mirel do hojik ngauchat na duna leiri kariguma nahana lairam lenda chkrabadi nang awapna soina targani hojik barbagi thawai aduna nang bu thadok lamlaga chatkhre maramado nang gi thawai do hojik kauchiludaba yadabani aduna nang tumlo nang hek tumbaga nang thonga se hangdoktuna manungga changkhigadabani ko asomna hairakpa aduta bimolna hoi haiduni yari madugi matung bimol do amaiba aduna leiwa surbadagi tumthakhri mahana hek tumthabagadi mahagase yum madugi sumangda matomta leptun leirami masidagi mahakna akoiba aduta kulei leino jenglakpadadi kana amata leiramdri masidagi di mahakna thong hangdu leibadu su uri thong hanglibado hek ubaga mahak manungnomda prapap changsil mahakna manungnomda hek changsil lakpaga mahaki thawai mirel aduga chap manapa saktamba ma hiptuna leirami madu ubata bimol prapap changsinduna mahaksu hakchang aduga nasinduna tumli mahakna adumne hek tobaga somda sumangda hiptuna leiribi mondo mikap khangthok tholai matam aduta amaiba aduna hai nangi phamongda hipliba hakchang aduta changkhrabro adumna hairakpaduta bimolna hoi oja ai hakchang aduta nansinduna tumkhrabani o fare adudi ai khoi chanana tawrasi asomna haira matung amaiba aduna bimolda lewa khara sonduna murum karigumba khara tawri adumna khuba aduda murum solaga bimolda nanthabata ikhang khanghaudana thong ado hangturakhi adumna kanaso lenadraba yum maduki thong ado hangturakpa aduda bimol amadi mahaki mama mapa to khangpre khangduna thong adomda yengai adubu kanagumbi amata tholakpadi udi matamadu amaiba aduna la changu asumna haiduna bimolgi masamanungta karigumba ama thajalakpagum tawi matamadu bimolgi masamanungta karigumba ama changlakpagum nungsit ki sahumma phang masidagi amaiba aduna fare aikoi gi thoram loire yama thuna mafam ma thadoktuna lawrasi haiduna makhoi prap mafam ma thadoktuna satki makoina hek chatkibaga yum madugi thongodo yama thuna gam launa lonasanki aduga yum madugi manungda posai punamak loisinba tasanba amati kanagumba ama leibagi mawongda ngarang langduna leihauki madura takpati prabhagi thawaya do yum manung aduda changduna haujikti yum madugi mapu oiduna mahak leikhre takpani mahaki thawaya do haujikti maning tamle takpani masidagi ti bimol amati amaiba aduga mama mapa makhoi yauna yum lomda halakle madugi matung makhoi su yum yoroduna haujikti ahingi matam oire aduna pothanarasi aduga ibunga bimol nangsu tumlo nangena mangda kari ubuno haibato aikhoida aira u haiduna amaiba aduna hairi wafam adu tabadagi ti makhoi loina mak tumnari mathangi nongalakpa aduta bimolda amaiba aduna mangda kari ui haiduna hangi matamaduda bimolna mangda nupi adu ukhidri ai wafam amata imanaba singa koiba chatlami haiduna normal oiba mang adugi wari do pau tami matamaduda amaiba aduna fare nang hauji karsu tawlaroi adubu na kungal aduda amu khanadi chatluraganu ko hairakhi wafam aduda bimolna mafam aduda oja oina posting tabani ai mafam aduda chatrabati ai oja ki phamase tokpa tarabra haiduna hangi matam aduta oja amaiba aduna madusu nahak chatluraganu nahaki thabak tatpaga nahaki punsi tatpaga karambana phai haibado nahak khallu fare adudi ai chalage haramlaga mahaksu mayum lomda hankinanaba tawri matam aduta bimolgi mapana amaiba aduta awaman khara katki madugi matung amaiba adusu mayum lomda chatkri matam aduta bimolgi mapana ai nangna khunggang aduta chatningi haidana aina transport order do kaktabani nahangna bu chatpa pamdrabadi aina kudakta transport to kakthatlaga atopa khoi swaida thamgadoribani ko fare potharo ko nang khunggang aduta amu hana chatpa yaroi asumna hairamlaga mahak mamanaba sing unabagi tamakta bimolgi mapado satki matam aduta bimolgi mamanasu aduna fareda khunggang aduta chatluraganu hairi wafam aduta bimolsu yaraduna thawai mangatabagi saruk chatlaroida haiduna
ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯕ ꯃꯇꯨꯡ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫